अहनबमक्तदा मिडियम ताबिरिबा मदी ताबिरिबा सिंबु निर्मला थंगजम अमदी पुष्परानी लाइश्रमनीना खुरुमजरी खुरुमजरी पुदुना लाक्चरिबासी टेलेंट हन हाइबतारे थांगज नुमित खुदिंगी संदोकचबा टेलेंट हन की थौरमनी थौरम असदा सिजनजरिबा मोबाइल नंबर अमुक्तंग निसिंगजगे 7005707808 हाइरिबा नंबर असिदा कॉल तौबिदुना टेलेंट अदोंगी हाइजाबा टेलेंट सिंग उथोकनबगी खुदोंचाबा डायमंड टीवी अमदी वाहंग रेडियो की माइकैदगी थमजरी असि लाइव चैट लेंसन बिरकलिबा पुमना मपुसु तराम नौचरी अदुगा थौरम असिदा सिजनजरिबा मोबाइल नंबर अमुक्तंग निसिंगजगे 7005707808 हाइरिबा नंबर असिदा कॉल तौबिदुना अदोंगी टेलेंट सिंग उथोकपगी खुदोंचाबा सिलौबियु असि अहनबा कॉलर लाक्तुना लैरे तराम नौसरी कॉलरसु अदुगा लाइव तलेंसिन बिरकलिबा मयामबुसु थागसरी मैडम हिजम सोनिया कांजम इंगोचा इमा इबेमा निंगथौखोंग मैडम सांदी छनाबम इचेरिना हिदम थागसरी स्वाई खरा ngang सिंगदरी येंगनिंद्रो इमा बुदिबती येंगनिंगे तराम नौचरी थागचरी चेमबेम इरम कननबला देवी तराम नौचरी अबुंग जेंता थागसरी इसे मबेम कक्सिंग के एस रेनुबला मैडम बुसु तराम नौचरी मैडम सुबदनी युमनाम बुसु तराम नौचरी इसे परमेश्वरी वहेंगबम थागसरी टेलेंसी कई कई तौसिगे रुचि जोय 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 टेलेंट कई कई तौसिगे टेलेंट से हाना कॉलर दगी येंगसी अदुगा मिरक नारक येंगगा मिजेजेट उछलगा खोइबानी जोंगतंग सुगतसलमजी मिरक नारक येंगगा सुगतुइबा येंगदुसिना कईगी येंगद्रसु दुम सुगत याद्रो कइनो मी उगिद्राना हाइदि मोइदा तौबदु मीना उगिद्राना मिरक नारक येंगद्रदि कइनोने सिबु अंगाउबिराना खनगिनी सुगत पजि नत्रो येंगहन्दुइसिबो हो येंगहनबदु सुगत पदुनेबा आइना हो गाति हाइजलकनुदा डायलॉग तौनी अहानबा कोलो खसरगे मुस्लिम लाजे एक्टिंग हौजलेंगोन हेलो हेलो तराम नौचरी मिंग लाइफम हाइबिउ गुड इवनिंग इनावनी गुड आफ्टरनून तराम नौचरी चे तराम नौचरी नोपो लोरे ममदेगी सना समरोमिता तराम नौचरी कइनो इचेगी मिंगजे रोनिता हाइब्रो रोमिता हाइब्रो रोमिता रोमिता करी हाइना ताबिरुरिनो सनख्याना रोनिता ना तारुबा खंगदेदा इनामा अहन लांग ओइसलाबनिना नाजी याद्रेनि हे अहनदि ओयु लांगदि ओइरुनुदा मीना दु हाइनाबदुनिने इसिना खालु खादुनिने दुदे औ एक्टिंग नुंगटिंग दो इबेमा रोमिता हाउनी कुबो शाबास अदुनी हे इमाउजिदि बिदि ममौ नुपीगे फंग्रे हे नंग पाबुंग उती असंग चानिने थोंगे पाबुंग यानी आई नमौ डायमंड टीवी दा हवाई जो असम खरे हायौबनी हेक्चरुगे डायमंड टीवी दा जो हायेंग थोंगने हायौबनी सनख्या करी यारी पोक खोइरोम दगी करी माला हाइबरा करी नो दुना हवाई थराक असंग बदो पिरे ए दना उती चावना उती चावदना अदु सनख्या आइगी मौ नुपी रोमिता जे नुक्सिग्रे मीने नचिन्थि हाइनी तैगो यामानदे हे कई दवी सनख्या नुगी इमौ नुपी रोमिताई दुबो सनख्या थौगो लोन बेबार न फजरिबा वाहै वताना निंथिजरिबा हे मतम सिगी मौजिंगदि खरा खेनरे हे सनख्या ओ इकू अनीने ताबा याजनबा नमौ डायलॉग अमतंग तौजरके ऐ मौ नुपीजे डायलॉग सु हैमनि ताथोक्सी ताऊ हौरो हौरगे दो इकू हौबिरो हो थादोय नंगु कदायदा लेबगे इमा ऐ इंखोंदा लैये हैमा इंखोंदा करी तौरिबा नंगदे इमा नुमिदांगी ओइनबा हवाई खरा हेगलिबने हो फरे अदुदी इबुंगो चौगना कदायदा चतख्रबा इमा दादा चौबदी लंपाक्ता बोन कारुनिना थोखिबने हैमा माबना हौजिकु बोन काउबगा चलिबा होय इमा चतखिबने
ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯏꯕꯦꯝꯃ ꯃꯤꯒꯤ ꯃꯆꯥꯅꯅꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯇꯤꯛ ꯆꯥꯅ ꯇꯝꯅꯕ ꯍꯣꯠꯅꯔꯤꯕ ꯅꯈꯣꯏꯅꯅꯦ ꯅꯨꯡꯁꯤꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅꯅꯦ ꯇꯨꯌꯦꯞ ꯍꯦꯛ ꯂꯣꯏꯕꯒꯅꯦ ꯆꯦꯟꯁꯤꯜꯂꯛꯂꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯗꯣ ꯏꯃꯥ ꯅꯆꯥ ꯑꯩꯈꯣꯏꯅ ꯂꯥꯟꯈꯤꯕꯅꯦ ꯅꯆꯥꯁꯤꯡꯕꯨ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯍꯣꯏꯗ ꯏꯕꯦꯝꯃ ꯀꯔꯤꯕꯨꯗꯤ ꯇꯧꯔꯨꯅꯤ ꯏꯃꯥꯒꯤ ꯊꯃꯣꯏꯗꯅꯦ ꯅꯤꯡꯉꯝꯗꯕ ꯀꯌꯥꯗꯤ ꯂꯩꯔꯤꯕꯅꯤꯀꯣ ꯃꯤꯒꯤ ꯃꯆꯥꯅꯅꯦ ꯐꯖꯕ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯍꯣꯠꯅꯔꯤꯕ ꯅꯪꯅꯅꯦ ꯌꯨꯝꯒꯤ ꯃꯧꯅꯦ ꯍꯥꯏꯗꯨꯅꯅꯦ ꯆꯥꯛꯈꯨꯝꯗ ꯌꯦꯡꯊꯧ ꯃꯇꯦꯛ ꯈꯔꯒꯅꯦ ꯆꯥꯛ ꯊꯣꯡꯅꯕ ꯍꯣꯠꯅꯔꯤꯕ ꯃꯗꯨ ꯎꯕꯗꯅꯦ ꯏꯃꯥꯒꯤ ꯊꯃꯣꯏꯁꯦ ꯀꯥꯏꯔꯤꯕꯅꯤꯀꯣ ꯊꯥꯗꯣꯏ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯑꯗꯨꯒꯨꯝꯅ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯁꯨ ꯅꯤꯡꯉꯝꯗꯕ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯅꯆꯥꯁꯤꯡꯕꯨ ꯋꯥꯔꯧꯕꯤꯔꯅꯨ ꯏꯃꯥ ꯈꯪꯗꯦ ꯏꯕꯦꯝꯃ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤꯅꯦ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤꯅꯦ ꯅꯪꯁꯦ ꯌꯨꯝꯒꯤ ꯃꯧꯅꯦ ꯍꯥꯏꯅ ꯎꯕꯤꯕ ꯑꯗꯨꯕꯨꯅꯦ ꯅꯪꯒꯤ ꯕꯕꯥꯒ ꯑꯩꯒꯒꯤ ꯊꯃꯣꯏꯗꯗꯤꯅꯦ ꯅꯪꯁꯦ ꯏꯆꯥ ꯅꯤꯉꯣꯜꯁꯨ ꯌꯥꯎꯖꯗꯕꯅꯤꯅ ꯏꯆꯥ ꯅꯤꯉꯣꯜꯒꯨꯝꯅ ꯅꯨꯡꯁꯤꯅ ꯈꯟꯖꯔꯤꯕꯅꯤ ꯃꯁꯤꯇꯗꯤ ꯅꯪꯅ ꯃꯇꯝ ꯆꯨꯞꯄꯗ ꯀꯥꯎꯊꯣꯛꯀꯅꯨꯀꯣ ꯊꯥꯗꯣꯏ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯅꯃꯧꯅ ꯀꯔꯤꯒꯨꯝꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡꯗ ꯀꯥꯎꯖꯔꯣꯏ ꯏꯃꯥ ꯑꯩꯈꯣꯏ ꯕꯕꯥ ꯑꯩꯈꯣꯏꯅꯁꯨ ꯅꯆꯥꯕꯨ ꯅꯨꯡꯁꯤꯅ ꯊꯝꯕꯤꯌꯨꯀꯣ ꯏꯃꯥ ꯍꯣꯏ ꯐꯔꯦ ꯅꯪꯁꯨ ꯆꯥꯛ ꯊꯣꯡꯗꯣꯛꯅꯕ ꯇꯧꯔꯝꯂꯣ ꯏꯃꯥꯁꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤꯅꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯦꯛꯄ ꯇꯥꯔꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯦꯛꯐꯝꯗꯅꯦ ꯃꯣꯝꯄꯥꯛꯀ ꯐꯩꯖꯨꯞꯀꯁꯦ ꯑꯃꯨꯛꯇ ꯊꯤꯜꯂꯨꯈꯤꯒꯦꯀꯣ ꯅꯪ ꯅꯤꯡꯊꯤꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯝꯃꯨꯀꯣ ꯊꯥꯗꯣꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯀꯨꯕꯣꯛ ꯑꯅꯤ ꯍꯩ ꯏꯃꯧ ꯅꯨꯄꯤ ꯍꯥꯎ ꯑꯗꯨꯛ ꯐꯖꯕ ꯀꯩꯅꯣꯗꯨꯗꯤ ꯀꯗꯥꯏꯗ ꯊꯝꯃꯨꯏ ꯉꯍꯥꯟꯒꯦ ꯏꯀꯨ ꯑꯅꯤꯒꯤ ꯃꯐꯝꯗ ꯅꯣꯡꯃꯇꯪꯗꯤ ꯇꯝꯖꯒꯦ ꯈꯟꯗꯨꯅ ꯅꯃꯧꯅ ꯉꯍꯥꯟꯗꯒꯤ ꯁꯥꯒꯠꯂꯒ ꯊꯝꯖꯔꯛꯄꯅꯦ ꯇꯣ ꯅꯨꯡꯉꯥꯏꯔꯦ ꯁꯅꯞꯈ꯭ꯌꯥ ꯍꯥꯎꯅꯦ ꯑꯩꯒꯤꯗꯣ ꯍꯥꯏꯖꯤꯟꯕꯃꯛꯇꯤ ꯑꯣꯏꯔꯝꯃꯣꯏꯗꯣ ꯑꯣꯏꯗ꯭ꯔꯦ ꯅꯪ ꯅꯆꯤꯟ ꯊꯤꯕ꯭ꯔꯥꯅ ꯈꯟꯕꯅꯤ ꯑꯗꯣ ꯊꯤꯔꯝꯗ꯭ꯔꯥ ꯁꯅꯈ꯭ꯌꯥ ꯍꯩ ꯅꯨꯄꯤ ꯐꯕꯁꯦ ꯅꯨꯄꯥꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯤ ꯍꯥꯏꯅꯕꯗꯣ ꯆꯨꯝꯖꯥꯠꯅꯤꯅꯦ ꯁꯅꯈ꯭ꯌꯥ ꯆꯨꯝꯃꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯒꯣꯄꯥꯜ ꯃꯆꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦꯕꯣ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯑꯩꯁ ꯊꯥꯒꯠꯂꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕ ꯅꯨꯄꯥ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯩꯗꯅ ꯍꯥꯏꯅꯈꯤꯕꯅꯤ ꯑꯗꯣ ꯈꯪꯗꯦ ꯁꯅꯈ꯭ꯌꯥ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯍꯣꯏꯅꯦ ꯏꯃꯧ ꯅꯨꯄꯤ ꯃꯃꯧ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯃꯆꯥꯗꯣ ꯏꯃꯥꯅ ꯀꯣꯏꯟ ꯏꯟꯅꯔꯝꯕꯗꯣ ꯃꯃꯧ ꯂꯥꯛꯈ꯭ꯔꯀꯥꯟꯗꯗꯤ ꯏꯃꯥꯁꯨꯅꯤ ꯏꯃꯥꯁꯨ ꯈꯔ ꯍꯦꯃꯜꯂꯤ ꯍꯥꯏꯕ ꯗꯥꯏꯂꯣꯛꯁꯦ ꯌꯥꯝ ꯇꯥꯏ ꯍꯥꯏꯅꯤꯍꯦ ꯁꯅꯈ꯭ꯌꯥ ꯑꯗꯣ ꯃꯗꯨ ꯑꯩ ꯑꯣꯏꯅꯗꯤ ꯊꯣꯛꯇ꯭ꯔꯦ ꯏꯆꯥ ꯅꯨꯄꯥ ꯒꯣꯄꯥꯜ ꯃꯆꯥꯁꯦ ꯃꯔꯝ ꯃꯣꯛꯄ ꯒ꯭ꯌꯥꯟ ꯇꯥꯕꯅꯤꯅꯀꯣ ꯏꯃꯧ ꯅꯨꯄꯤ ꯔꯣꯃꯤꯇꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ ꯈꯣꯟꯂꯩ ꯈꯣꯟꯗꯥ ꯐꯖꯩ ꯑꯗꯒꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯐꯖꯩ ꯅꯤꯇꯤ ꯀꯥꯏꯖꯗꯦ ꯃꯤꯀꯧ ꯂꯝꯒꯧꯁꯨ ꯌꯥꯝꯅ ꯐꯖꯩꯗ ꯏꯇꯥꯎꯕꯤ ꯅꯪꯒꯤꯗꯤ ꯏꯇꯥꯎꯕꯤ ꯐꯕ ꯉꯥꯛꯇ ꯉꯥꯏꯈꯔꯦꯗ ꯑꯣ ꯏꯀꯨ ꯑꯅꯤꯅꯅꯦ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯉꯥꯡꯅꯔꯤꯕꯗꯣ ꯃꯤꯅ ꯇꯥꯔꯕꯗꯤꯅꯦ ꯅꯣꯛꯅꯈ꯭ꯔꯅꯤꯌꯦ ꯏꯀꯨ ꯑꯅꯤꯕꯣ ꯏꯕꯦꯝꯃ ꯉꯥꯡꯅꯒꯦ ꯐꯩ ꯉꯥꯡꯅꯖꯁꯅꯨ ꯍꯥꯏꯕꯕꯨ ꯐꯩ ꯍꯥꯏꯕꯅꯤ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯐꯠꯇꯦꯅ ꯑꯗꯨꯝ ꯈꯟꯇꯣꯛꯇ ꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯍꯧꯅ ꯁꯥꯅꯤ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯑꯁꯤꯗꯤ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯑꯩꯈꯣꯏ ꯕꯥꯅꯤꯁꯨ ꯉꯥꯡꯅꯩꯁꯤꯗꯤ ꯑꯗꯨꯅꯤ ꯑꯣ ꯆꯣ ꯅꯨꯃꯤꯠ ꯇꯥꯔꯛꯇꯣꯔꯦ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯜꯂꯨꯔꯣ ꯍꯣꯏ ꯏꯀꯨ ꯑꯅꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯦꯛꯄꯒꯤꯅꯦ ꯃꯣꯝꯄꯥꯛꯀꯅꯦ ꯐꯩꯖꯨꯞꯀ ꯑꯃꯨꯛꯇ ꯊꯤꯜꯂꯨꯈꯤꯒꯦ ꯍꯣꯏ ꯑꯩ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯁꯠ ꯐꯠ ꯍꯜꯂꯛꯎ ꯍꯣꯏ ꯏꯀꯨ ꯐꯔꯦ ꯅꯃꯧ ꯆꯠꯆꯔꯨꯈꯤꯒꯦ ꯒꯨꯗ ꯅꯥꯏꯠ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯅꯨꯡꯁꯤꯊꯣꯏꯕꯤ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯊꯥꯒꯠꯆꯔꯤ ꯔꯦꯗꯤꯑꯣ ꯆꯦꯛ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕ ꯃꯥꯜꯂꯤꯀꯣ ꯑꯗꯣ ꯔꯦꯗꯤꯑꯣ ꯀꯔꯣꯝ ꯁꯥꯏꯠ ꯑꯣꯏꯗꯣꯏꯅꯣ ꯇꯠꯂꯦ ꯔꯦꯗꯤꯑꯣ ꯄꯠ ꯇꯠꯂꯦ ꯊꯥꯒꯠꯆꯔꯤ ꯀꯀꯥ ꯁꯃꯔꯦꯟꯗ꯭ꯔ ꯍꯩꯒ꯭ꯔꯨꯖꯝ ꯁꯤꯟꯊꯥꯡꯉꯝꯕꯁꯤꯅ ꯔꯦꯗꯤꯑꯣ ꯆꯦꯛ ꯇꯧꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯤꯔꯛꯄ ꯌꯦꯡꯖꯒꯦ ꯇꯣꯝꯕꯤ ꯅꯣꯡꯊꯣꯝꯕꯝ ꯇꯔꯥꯝꯅꯣꯛꯆꯔꯤ ꯃꯦꯇꯥꯂꯤꯀꯥ ꯕꯥꯁꯤꯃꯤꯌꯝ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯋꯥꯔꯤ ꯂꯤꯔꯤꯔꯣ ꯍꯥꯏꯌꯦ ꯀꯅꯥꯅ ꯍꯥꯏꯅꯣ ꯔꯨꯆꯤꯅ ꯍꯥꯏꯁꯦ ꯈꯪꯗꯦ ꯃꯗꯨ ꯑꯁꯣꯝꯗ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯍꯜꯂꯣ ꯔꯦꯗꯤꯑꯣ ꯁꯦꯠꯇꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯄꯤꯔꯛꯑꯣ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯄꯤꯕ꯭ꯔꯣ ꯔꯦꯗꯤꯑꯣ ꯊꯥꯕ ꯑꯣ ꯑꯗꯨꯗꯤ ꯔꯦꯗꯤꯑꯣꯗꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯄꯤꯔꯛꯑꯣ
ꯀꯣꯜ ꯇꯧꯕꯤꯔꯛꯏꯁꯦ ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯄꯤꯀꯞ ꯇꯒꯤꯅꯦ ꯄꯤꯀꯞ ꯃꯈꯥꯗꯒꯤ ꯄ꯭ꯔꯃꯣꯗꯤꯅꯦ ꯇꯦꯂꯦꯟ ꯍꯟꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯀꯔꯤ ꯇꯧꯕꯤꯅꯤ ꯃꯦꯗꯥꯝ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯍꯧꯖꯤꯛꯀꯤꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯏꯃꯥ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯍꯟꯁꯤꯔ ꯏꯃꯥ ꯏꯃꯥꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯧꯕꯤꯔꯛꯑꯣ ꯏꯃꯥꯗꯩ ꯑꯃꯨꯛ ꯈꯔ ꯇꯝꯍꯧꯔꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯦꯟꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯩꯁꯨ ꯍꯩꯇꯦꯗ ꯗꯥꯏꯂꯣꯒꯁꯨ ꯍꯩꯇ꯭ꯔꯦ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯗ ꯇꯧꯁꯜꯂꯣ ꯏꯃꯥ ꯑꯗꯨꯋꯥꯏꯗ ꯌꯦꯟꯒ ꯆꯪꯕ꯭ꯔꯥ ꯑꯝꯇ ꯇꯥꯜꯂꯛꯎ ꯌꯦꯡꯒꯦ ꯀꯔꯤꯒꯤ ꯍꯩꯇ꯭ꯔꯤꯅꯣ ꯍꯤꯡꯆꯥꯕꯤ ꯈꯪꯗ꯭ꯔꯦꯅꯦ ꯃꯤ ꯀꯔꯤꯒꯤꯅꯣ ꯑꯣꯏꯅ ꯄꯣꯛꯑꯒꯅꯦ ꯀꯔꯤꯒꯤ ꯍꯩꯇ꯭ꯔꯤꯅꯣ ꯆꯥꯛ ꯆꯥꯕ ꯍꯩꯇꯕ꯭ꯔꯣ ꯆꯥꯛ ꯆꯥꯕꯕꯨꯗꯤ ꯍꯩꯕ ꯑꯗꯨꯅꯤ ꯆꯥꯛ ꯆꯥꯕꯅꯦꯅ ꯂꯨꯕꯅꯤ ꯆꯥꯛ ꯆꯥꯕꯗꯣ ꯈꯨꯠꯇꯣ ꯊꯛꯇꯛꯅꯤ ꯑꯗꯨ ꯅꯥꯇꯣꯟꯗ ꯅꯝꯗꯣꯔꯤꯕꯅꯤ ꯑꯗꯨꯗꯨꯅꯅꯦ ꯗꯥꯏꯂꯣꯛꯅꯦꯅ ꯂꯥꯏꯕꯅꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗ ꯑꯉꯥꯡꯒ ꯃꯔꯝ ꯃꯣꯛꯄ ꯂꯝꯍꯦꯟꯕ ꯑꯉꯥꯡꯒ ꯂꯩꯕ꯭ꯔꯣ ꯑꯝꯇ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯕꯤꯌꯨ ꯗꯥꯏꯂꯣꯛ ꯑꯗꯨꯝ ꯑꯣꯏꯔꯛꯑꯗꯝ ꯑꯗꯣ ꯆꯥꯗꯕ ꯀꯨꯏꯔꯕ ꯐꯣꯟꯁꯦ ꯆꯠꯀꯦ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯀꯜꯂꯧ ꯆꯠꯊꯣꯛꯈ꯭ꯔꯦ ꯑꯗꯩꯗꯤ ꯋꯤꯡꯁ ꯂꯥꯎꯅ ꯄꯥꯏꯈꯠꯂꯛꯄꯅꯦꯕ ꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯗꯤ ꯄꯩꯁꯥꯕ ꯏꯃꯥꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯅꯨꯡꯁꯤꯕꯩ ꯋꯥꯔꯤ ꯍꯥꯏꯔꯛꯀꯅꯨ ꯇꯥꯗ ꯑꯩꯗꯤꯅꯦ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯃꯆꯥꯁꯦ ꯅꯨꯡꯁꯤꯕꯨ ꯇꯥꯗ ꯑꯗꯣ ꯅꯤꯡꯁꯤꯡꯉꯛꯀꯅꯨ ꯇꯥꯗ ꯑꯩꯗꯤꯅꯦ ꯅꯪꯒꯤ ꯍꯨꯏꯅꯥꯎ ꯃꯆꯥꯗꯣ ꯑꯗꯨꯁꯨ ꯅꯨꯡꯁꯤꯗꯣ ꯑꯁ ꯏꯕꯦꯝꯃ ꯑꯗꯨꯏ ꯍꯥꯏꯔꯣꯗꯤꯅꯦ ꯑꯩꯗꯤꯅꯦ ꯂꯤꯟ ꯃꯆꯥꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯕꯦꯝꯃ ꯇꯥꯗ ꯑꯗꯨꯗꯤ ꯅꯆꯤꯟ ꯊꯤꯔꯦ ꯀꯔꯤ ꯅꯪꯅ ꯑꯩ ꯆꯤꯟ ꯄꯟꯕꯗꯤ ꯅꯨꯡꯁꯤꯕꯩ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯗꯣꯛꯏꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯌꯦꯡ ꯃꯇꯥꯡ ꯆꯥꯕ ꯀꯥꯟꯗ ꯂꯣꯟꯅꯕꯀꯣ ꯂꯣꯟꯅ ꯍꯥꯏꯅꯁꯦꯕ ꯉꯁꯤꯗꯤ ꯀꯩ ꯆꯥꯛ ꯆꯥꯔꯒꯦ ꯍꯧꯔꯕ꯭ꯔꯣ ꯗꯥꯏꯂꯣꯛ ꯍꯧꯔꯕꯅꯦ ꯍꯩꯃꯥ ꯉꯁꯤꯗꯣ ꯑꯩꯈꯣꯏꯗꯣ ꯆꯝꯊꯣꯡꯒꯅꯦ ꯁꯤꯡꯖꯨ ꯀꯔꯤꯕ ꯊꯝꯕꯧ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯊꯝꯕꯧꯅꯦ ꯌꯣꯡꯆꯥꯛꯅꯦ ꯀꯣꯕꯤꯅꯦ ꯑꯗꯒꯤ ꯃꯊꯦꯟ ꯃꯌꯥꯟ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯦ ꯍꯋꯥꯏ ꯊꯔꯥꯛ ꯀꯥꯡꯁꯣꯏ ꯑꯃ ꯇꯧꯔꯦ ꯆꯥꯔꯦ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯀꯅꯥꯅ ꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯀꯧ ꯍꯥꯎ ꯑꯃꯅꯤ ꯍꯤꯡꯆꯥꯕꯤ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯃꯩ ꯂꯣꯜꯂꯒ ꯉꯥ ꯑꯃ ꯇꯥꯎꯔꯒ ꯑꯩꯅꯅꯦ ꯊꯕꯛꯁꯦ ꯊꯦꯡꯉꯛꯑꯀꯥꯟꯁꯤꯗ ꯃꯁꯤꯒꯤ ꯑꯍꯟꯁꯦ ꯀꯣꯗ ꯇꯧꯔꯛꯑꯗꯕꯅꯤ ꯂꯧꯈꯠꯄ ꯌꯥꯗꯦꯗ ꯀꯔꯤꯅꯣ ꯏꯃꯥꯅ ꯇꯧꯔꯤꯗꯨꯕꯣ ꯂꯧꯈꯠꯄ ꯌꯥꯗꯦꯌꯦ ꯌꯣꯡꯆꯥꯛ ꯍꯥꯏꯅꯗ꯭ꯔꯕꯅꯤ ꯁꯥꯔꯥ ꯁꯟꯕꯤ ꯍꯥꯏꯅꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯥꯔꯥ ꯁꯟꯕꯤꯒ ꯑꯂꯨꯒ ꯅꯣꯡꯃꯇꯅꯦ ꯊꯣꯡꯉꯤꯕ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯍꯥꯎꯏꯅꯅꯦ ꯃꯆꯤꯟꯁꯤꯅ ꯍꯥꯏꯈꯤꯗ꯭ꯔꯕꯅꯤ ꯏꯕꯦꯝꯃ ꯈꯪꯉꯕ ꯃꯑꯣꯡ ꯑꯃꯅꯤ ꯂꯩꯃꯤꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕ ꯍꯥꯎꯔꯝꯗꯣꯏꯅꯤꯅꯦꯍꯦ ꯍꯥꯎꯇꯦꯗꯤ ꯍꯥꯏꯅꯤ ꯊꯤꯔꯝꯕꯗꯣ ꯂꯦꯝꯃꯝꯃꯣꯏ ꯆꯤꯟꯁꯤꯗꯅꯦ ꯃꯆꯤꯟꯗ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯉꯥꯡꯕꯅꯦꯕ ꯆꯠꯂꯦꯅꯦ ꯊꯣꯡꯅ ꯍꯥꯎꯒ꯭ꯔꯖꯥꯠꯅꯤ ꯑꯣ ꯐꯔꯦ ꯑꯩꯅꯦ ꯊꯕꯛ ꯑꯝꯇ ꯆꯠꯊꯣꯛꯎꯈꯤꯒꯦ ꯑꯣ ꯌꯥꯁꯨ ꯃꯩꯔꯥ ꯄꯥꯏꯕꯤ ꯊꯣꯛꯈꯤꯗꯦ ꯈꯜꯂꯦ ꯑꯃꯨꯛ ꯇꯧꯋꯦꯅ ꯊꯣꯛꯑꯣ ꯑꯣ ꯃꯩꯔꯥ ꯄꯥꯏꯕꯤ ꯊꯣꯛꯄꯗꯨꯅꯅꯦ ꯑꯗꯨꯅ ꯂꯦꯝꯃꯦ ꯑꯗꯨ ꯑꯣꯏꯅ ꯊꯣꯛꯑꯣ ꯃꯩꯔꯥ ꯄꯥꯏꯕꯤ ꯊꯣꯛꯄꯗ ꯆꯟꯅꯔꯦ ꯑꯇꯩꯗꯗꯤ ꯆꯟꯅ ꯌꯥꯗ꯭ꯔꯦ ꯏꯅꯦꯝꯕꯣꯛꯅꯦꯅ ꯀꯥꯟꯗꯅꯦ ꯏꯅꯦꯝꯕꯣꯛ ꯑꯃ ꯂꯩꯒꯤ ꯀꯔꯤꯝ ꯀꯥꯟꯅꯕ ꯑꯣꯏꯖꯕꯁꯦ ꯐꯪꯈꯤꯗ꯭ꯔꯕꯅꯤ ꯑꯉꯥꯡ ꯉꯥꯛꯇ ꯂꯧꯊꯣꯛꯑꯁꯨꯅꯦ ꯀꯥꯟꯅꯗꯧꯕꯅꯦꯕ ꯑꯗꯨꯅ ꯆꯨꯝꯅ ꯍꯥꯏꯔꯛꯈ꯭ꯔꯦꯔ ꯈꯔ ꯇꯧꯔꯛꯀꯅꯤ ꯌꯦꯡꯕꯗ ꯀꯜꯂꯨ ꯖꯦꯝꯁ ꯍꯜꯂꯛꯑꯕꯣ ꯍꯜꯂꯛꯑꯦ ꯈꯨꯝꯒꯅꯨ ꯅꯪꯃꯁꯨ ꯄꯪꯈꯨꯝꯗ ꯈꯨꯝꯃꯤ ꯃꯤꯅ ꯍꯪꯉꯤꯈꯣꯏ ꯑꯣ ꯆꯤꯟꯁꯦ ꯃꯔꯦꯡ ꯆꯠꯂꯤ ꯈꯨꯝꯅꯤꯡꯕꯅ ꯉꯁꯥꯏꯗꯩ ꯗꯥꯏꯂꯣꯛ ꯇꯧꯔꯣꯗꯤ ꯌꯥꯗꯦ ꯄꯪꯍꯪꯗ ꯍꯪꯉꯤ ꯗꯥꯏꯂꯣꯛ ꯑꯣꯏꯔꯝꯒꯅꯤ ꯍꯪꯉꯤꯗꯨꯁꯨ ꯉꯁꯤꯁꯤꯕꯨ ꯀꯩꯅꯣꯔꯣ ꯇꯧꯔꯤꯁꯤꯕꯣ ꯀꯨꯏꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯂꯣ ꯇꯧꯔꯤꯁꯤꯕꯣ ꯈꯪꯗꯦꯗ ꯑꯩꯈꯣꯏꯗꯤꯅꯦ ꯀꯤꯕ ꯑꯃꯕꯨ ꯌꯥꯎꯔꯦ ꯁꯥꯎꯔꯛꯇꯅ ꯍꯜꯂꯣ ꯃꯤꯁ ꯑꯁ ꯃꯌꯦꯛ ꯄꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯍꯜꯂꯣ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯩꯕꯤꯔꯤꯕ ꯀꯥ ꯇꯧꯔꯛꯇꯧ ꯃꯥꯟꯗ꯭ꯔꯣ ꯈꯣꯟꯖꯦꯜꯁꯦ ꯃꯤꯁ ꯑꯅꯤ ꯑꯍꯥꯟꯕꯗ ꯊꯥꯒꯠꯆꯔꯤ ꯃꯤꯁ ꯍꯣꯏ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯃꯤꯁ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ
ngasi dress se ai ngasi jum ta thagat chage luhong ba chalam dai chakau halak bu man bai wan Nangna kiba saktamdo Aha. pairil thagi. adu man bai ne yamna misani se tu ta ku jam pak pa ni da Kaino tahaudam ni adum pakpani. aduni program mala ga ja se tu ta ku je atai program ku dong se bu loina nai tom to bu tu pak pa ni da Yam wangna thangatpiriba sarji kai maming kauge. ai je ya pok pop te gi ngo bi ko me mamang Dialogue fajaba ama tawrakpado. Ado dialogue fazaba ma tawbirakadawba mali. dialogue chi si khara nai bom to khira to Yaye. ado tabi ri bom yam na soilan ba ke ayor sunga pio na haijeri bom ado nga ki tok jeru tal chi haide haijab na te do dipan su ma po hari bali la ado me dugi ani te gi matien tok tok jer ke to ba Okay. Thadoi. Hadul. Thadoi. Du tawraktore me tar singa ko. Akhoi atang break phau. o khadin ne ke to male me Khar nai salo sa. o how we are women Hauzalo. Ready 1 2 3. 4. ai noi am ta sat pe aro am ta nga ko ma fundu lepo kari gino saro na ko da phabi thro lambi me asi dekta phajin bisi kari gino sa ai akon sa pe aro de tum leyo ai noksa phajin ngang na siko noi na koi gari ki mamang de hekta khamjal le aso pandi ya haudre lai phabu de ge aso pan jaw me de kamai tawni nati saro khana khar chingni bisi kai koi ana bagi lak chabni daguli gaida ma miyauri ado kari gino saro na khamjal de oi nangi daguli ga koi gari ka mai le ne akoi na lepo de lepo akoi na haibdu ni masi mamet ki yengini masi thadin na masi ai inausa ngako phajin ngang na si noi na koi gari kham bisu laite adu kari gi noi na koi de hekta phajin laga ekte koi detain tawr se saro na koi gari kham gi bolai bro oi kham du su si fare nang ka to ga no nang ka phau no o adu sar ibungo noi na signal de koi sa de freshing taw biro o gari chi check taw biro adu akoi anabagi ni detain taw bi no o han si yamna khangbai wani ne akoi na to si yam khangbai wani ne oi han lambi de sapa mi bi fight to ba sa khang to ba se sai keng ba ki thau na han kai khange ai to ni masi mun chik to ai ibungo noi na akoi da yamna ara ka chin ngano noi si mission par ja gi security ngak no ba lei bo rang ni ko coloring sing bu lei na de oramo o ansi ai yam khangbai wani ne o phare ai to ni chalo excel or se gai ri se ni dolo adugo makhoi ni se minit manga sum lep trap kanal ai gari nge ko ai ibungo ngako akhoi na lei se lambi gi matai dani ko noi je khuju ijat mang ba ya ba mutati noi na to bu ya pham da bagok to bu do akhoi to no o an singa sai na koi na han ne na be ba yeng mani an si am phau bai wani ne o sa mase ya na mase na kam han u far mai ole hon tan thelen gi han duni o fare an dinga sidi adugi mai phang tare ne ko ai bo han u hakala ga nang ole som tan thelen gi na tro o fare adudi an sunga sidi मधुकी मही चप चान फंगी बता रहे ने को ai ibungo hajin ngang na si ko noina khoi da tawri bese kari na chum na hayo aduga khoi da tawno khadamang to noi chum ni yum chum na to o ahan akhoi na sele sar ba dress akhoi na pai binu ngoi se ahan gi ngong da san puro na ubro ha namuki thajal ora thajin ai ibungo kai no kule ga hana thar si kai ni ibungo hai ibungo kule ga tha ga no ne so akhoi na phu da khara sokre sa ai mapan da gai da le jara magi sa oi to ni adum lai gusto adum lai so kai no no to sa sa chik to jara mari sa sa gi ung nung na ha ba dei khang jau da sa kai ung nung na khang da bai de sa makoi che
ꯑꯩꯈꯣꯏꯅ ꯐꯦꯁꯤꯡ ꯇꯧꯔꯒ ꯌꯥꯡꯅ ꯊꯧꯈꯤꯕꯗꯩ ꯇꯥꯟꯅꯔ ꯐꯥꯖꯕꯅꯤ ꯁꯥꯔ ꯅꯣꯏꯅ ꯒꯥꯔꯤ ꯈꯥꯝꯕꯗ ꯈꯥꯝꯃꯝꯗꯦ ꯁꯤꯔꯣ ꯅꯠꯇꯦ ꯁꯥꯔ ꯑꯗꯨꯃꯛꯇꯤ ꯅꯠꯆꯗꯦ ꯁꯥꯔ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯁꯦ ꯐꯦꯁꯤꯡ ꯇꯧꯔꯤꯉꯩꯗ ꯃꯈꯣꯏꯁꯤ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯒꯦꯅ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜꯗ ꯂꯥꯎꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯇꯥꯟꯅꯔꯛꯆꯕꯅꯤ ꯁꯥꯔ ꯃꯣꯏꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯈꯤꯕ ꯑꯣꯏꯔꯝꯗꯤ ꯍꯪꯕ꯭ꯔꯣ ꯑꯗꯨꯗꯤ ꯍꯪꯖꯧꯗꯦ ꯁꯥꯔ ꯑꯩꯈꯣꯏꯅ ꯃꯣꯏꯁꯤ ꯐꯥꯔ ꯍꯪꯖꯕ ꯃꯇꯝꯗ ꯃꯣꯏꯁꯤ ꯑꯅꯥꯕꯒꯤ ꯍꯤꯗꯥꯛ ꯊꯤꯟꯕꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯋꯥ ꯈꯔ ꯉꯥꯡꯈꯠꯅꯔꯛꯄꯗꯒꯤ ꯈꯣꯟ ꯈꯔ ꯀꯟꯈꯠꯈꯤꯕꯗꯒꯤ ꯈꯨꯠ ꯌꯥꯎꯈꯤꯕꯅꯤ ꯁꯥꯔ ꯌꯨ ꯕꯥꯁꯇꯔ ꯑꯩꯉꯣꯟꯗꯕꯨ ꯑꯗꯨꯛ ꯇꯝꯊꯤꯅ ꯑꯣꯠꯄ ꯉꯝꯕ ꯅꯪꯅ ꯃꯈꯣꯏꯗ ꯀꯔꯝꯕ ꯂꯤꯆꯠ ꯆꯠꯂꯝꯒꯗꯕꯁꯦ ꯑꯩ ꯃꯨꯟꯅ ꯈꯪꯉꯦ ꯅꯪ ꯀꯔꯤ ꯄꯥꯝꯃꯦ ꯅꯪ ꯆꯠꯄ ꯄꯥꯝꯕ꯭ꯔꯣ ꯑꯩꯗꯤ ꯄꯥꯝꯗꯦ ꯁꯥꯔ ꯑꯗꯨꯝ ꯂꯩꯖꯒꯦ ꯁꯥꯔ ꯀꯔꯤ ꯁꯣꯔꯤ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯁꯥꯔ sorry what's up sorry ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯂꯩꯕꯥꯛꯁꯤꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯤꯕꯝ ꯈꯔ ꯐꯒꯠꯂꯦ ꯍꯥꯏꯕ ꯃꯇꯝꯁꯦ ꯂꯣ ꯑꯦꯟꯐꯣꯔꯁꯃꯦꯟ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯊꯝꯃꯛꯇꯣꯏꯁꯤ ꯀꯩꯅꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯑꯥꯏ ꯗꯥꯏꯔꯦꯛ ꯐꯪꯉꯦ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯅꯤꯌꯣꯝ ꯆꯨꯝꯗꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯦ ꯆꯨꯝꯊꯣꯛꯅꯤꯡꯕꯗꯒꯤ ꯑꯩ ꯑꯥꯏ ꯄꯤ ꯑꯦꯁꯅ ꯗꯥꯏꯔꯦꯛ ꯂꯧꯈꯤꯕ ꯈꯜꯂꯣ ꯅꯀꯣꯛꯁꯤꯡꯒ ꯃꯨꯟꯅ ꯈꯜꯂꯣ ꯈꯟꯊꯅꯕ ꯄꯥꯜꯂꯤꯕ ꯅꯀꯣꯛꯁꯤꯡꯒ ꯃꯨꯟꯅ ꯈꯜꯂꯣ ꯄꯨꯈ꯭ꯔꯤꯕ ꯑꯅꯥꯕꯁꯦ ꯑꯟꯀꯟꯁꯤꯌꯁꯅꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯑꯕ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯒꯦ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯃꯨꯟꯅ ꯍꯧꯖꯤꯛꯇꯤ ꯈꯟꯕ ꯍꯧꯔꯣ ꯀꯩꯅꯣ ꯅꯣꯏꯅ ꯃꯈꯣꯏꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯔꯤꯀꯣꯚꯔ ꯇꯧ ꯍꯥꯏꯁꯦ ꯁꯤꯗ ꯂꯩꯖꯔꯦꯁꯦ ꯄꯤꯔꯣ ꯁꯤ ꯈꯛꯇꯔꯥ ꯆꯠꯂꯣ ꯅꯁꯛ ꯅꯁꯛꯇꯤ ꯌꯦꯡꯅꯤꯡꯗꯦ ꯍꯣꯞꯂꯦꯁ मिस मतंग से लोशन जरगे मिस मिस मतंग से अखोइदी लीला तारिनी कोई लीला तारी नहीं लीला तारिनी निपान सुबह मपोक मिस मते मरे तुम तौजर कोनी मिस याम नुआई याम है याम फजई याम फजना तौबिरे डायलॉग से याम फाई याम सांगना ꯑꯩꯁꯦ ꯍꯥꯏꯗꯣꯛꯈꯤꯒꯦ ꯇꯧꯕꯩ ꯋꯥꯅꯤꯗ ꯑꯗꯣ ꯃꯤꯁ ꯑꯅꯤ ꯐꯖꯩ ꯍꯥꯏꯒꯦ ꯇꯧꯔꯒ ꯀꯔꯤ ꯍꯥꯏꯕꯤꯕ मिस अनी को टाइमेंटी ने पुथोबीबे इदोति लीला अखोगी होय यारे हाबदुगा अखोगी खंगदि चटक्रे हाबदि लीला गे डायलॉग तो अदु मति तौबे सुम ताजे के तौबम साना खुदक हाइजलकपनिना कावग्रे अदो अदुम निंगजिंगागा अदुम येंगा के मरक्ता वखन सावलगा मति ओंदंग ताजनिंग आइसे तौरमिना को मिस होय थैंक यू सर सारजे डायलॉग तौरमे अखोइसु तौसिनेबा तौदोइनी तौ हेक तौरोय अनम यान कल्ली मिसनी जे ngai gore leitrakan da haiji leiga haijilakano ओ हो leitrakan आइजिबु डाइरेक्ट हेक haiji saji sum khuma ani haba lei ngai hairadi होय हुनरदि लेतम वाते दो मिस खंगदि हाइते सुम मते मसु मयांगी थवन तौजर कोनी मिस ai hai na haidoke na taurure sorry phajai haige tauraga ya nuai jere sir mathangi collar da mu khudok sa pizage hello good afternoon madam good afternoon ताराम नोकचरी मिंग लेफम हाइबियु नंबोल ना चोरबुगी संदो कोई madam सारा संद्रो करी मथेल चाबिरगे ngasi di koi covid thun thonge madam अदो थोरमसिदा सर याबिरकपा करी डायलॉग तौबिदोइनो isai sapudi adrabo madam थांगजे नुमित खुदिंगी तौजरिबा टेलेंट हन की थौरमसे नुंगथिलगी इसै सकपदि यादी isai jakku yani ba isai sakpa yade हनुबो यादिए ho aduri thamjarge थैंक यू करी हाय नो hai duine bago sara khoidi mayam se Incoming voice call from khoidi radio je nong alakpadai thajai muthasade hai duine ba adom tajai khoidi sar gi program je saroi program je phajana tajai khoi ahing pung ahum bo sane ek tumdri ba khoi tumjade hai duine ba aduga
ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯁꯤꯇꯥꯏ ꯃꯇꯨ ꯀꯅꯥꯅꯣꯅ ꯍꯪꯖꯜꯂꯛꯄ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯄꯥꯕꯨꯡ ꯀꯟꯅ ꯁꯔꯃ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯗꯥꯏꯃꯟ ꯂꯤꯂꯥ ꯑꯣꯏꯔꯕꯩ ꯅꯤꯡꯂꯨꯔꯦ ꯍꯥꯏꯕꯤꯔꯛꯑꯦ ꯀꯥꯡꯉꯨꯖꯝ ꯃꯆꯧꯁꯤꯡ ꯍꯥ ꯍꯥ ꯍꯥꯅ ꯅꯣꯛꯄꯤꯌꯦ ꯃꯀꯥ ꯂꯥꯝꯅ ꯑꯗꯨꯒ ꯃꯦꯗꯥꯝ ꯒꯨꯅꯦꯁꯣꯔꯤ ꯔꯥꯖꯀꯨꯃꯥꯔꯤ ꯏꯃꯥꯕꯨꯁꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯨꯃꯥꯔ ꯖꯤꯠꯂꯥꯏꯁ꯭ꯔꯝ ꯈꯨꯃꯟ ꯈꯪꯅꯤ ꯃꯃꯥꯡꯒꯤ ꯀꯣꯂꯔꯅ ꯀꯔꯤꯝꯇ ꯇꯧꯔꯝꯗꯅ ꯐꯣꯟ ꯊꯝꯈꯤꯕꯩ ꯂꯥꯛꯀꯗꯧꯔꯤꯕ ꯀꯣꯂꯔꯁꯤꯗ ꯇꯥꯏꯅꯒꯦ ꯉꯁꯤꯗꯤ ꯈꯪꯅꯤ ꯂꯣꯏ ꯇꯩꯁꯜꯂꯣ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯖꯜꯂꯨ ꯍꯜꯂꯣ Hello. ꯒꯨꯗ ꯏꯚꯤꯅꯤꯡ Good evening. Yeah, good afternoon. Good afternoon. ꯍꯥꯏꯁ ꯌꯥꯗꯧꯔꯤ ꯅꯣꯛꯁꯜꯂꯛꯏꯁꯦ ꯊꯦꯝꯖꯜꯂꯛꯏꯅꯦ ꯑꯩꯅ ꯉꯁꯥꯏ ꯋꯥꯃꯥꯡ ꯑꯃ ꯌꯥꯟꯈ꯭ꯔꯕꯅꯤꯅ ꯍꯥꯏꯕ ꯊꯦꯝꯖꯜꯂꯛꯏꯅꯦꯕ ꯑꯗꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯤꯕꯒꯦ ꯑꯩꯁꯦ ꯈꯣꯏꯖꯨꯃꯥꯟꯗꯒꯤ ꯁꯟꯖꯦꯝꯕꯝ ꯁꯣꯗꯥ ꯀꯧꯏ ꯈꯣꯏꯖꯨꯃꯥꯟꯗꯒꯤ ꯃꯥꯎ ꯈꯨꯂꯥꯞꯁꯦ ꯉꯁꯤꯁꯦ ꯀꯔꯤ ꯉꯁꯤꯁꯦ ꯂꯤꯂꯥ ꯑꯝꯇ ꯁꯥꯟꯅꯕꯤꯔꯝꯃꯨ ꯂꯤꯂꯥ ꯑꯝꯇ ꯁꯥꯟꯅꯕꯤꯔꯝꯃꯨ ꯀꯩꯅꯣ ꯍꯧꯕ ꯌꯥꯔꯕꯣ ꯍꯣ ꯌꯥꯔꯦ ꯍꯣꯏ ꯌꯥꯔꯦ ꯍꯥꯏꯕ ꯍꯣꯏ ꯌꯥꯔꯦ ꯍꯥꯏꯕ ꯍꯧꯕꯤꯔꯛꯑꯣ ꯏꯃꯥ ꯀꯩꯅꯣꯅꯦ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯏꯃꯥꯗꯤꯅꯦ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯄꯥꯝꯖꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯉꯁꯤ ꯂꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯗꯀꯣ ꯑꯗꯨꯕꯨꯅꯦ ꯏꯃꯥꯅꯅꯦ ꯅꯈꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨꯅꯦ ꯅꯪ ꯅꯆꯤꯟ ꯀꯟꯃꯜꯂꯤ ꯏꯕꯦꯝꯃ ꯃꯧ ꯑꯃ ꯑꯣꯏꯔꯒꯗꯤ ꯅꯆꯤن ꯀꯟꯒꯅꯨ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯏꯜꯂꯨ ꯏꯕꯦꯝꯃ ꯅꯆꯤꯟ ꯀꯜꯂꯒꯗꯤꯅꯦ ꯏꯃꯨꯡꯗ ꯆꯟꯅꯔꯣꯏꯀꯣ ꯏꯕꯦꯝꯃ ꯀꯔꯤꯅꯣꯅꯦ ꯏꯃꯥ ꯑꯩꯅ ꯀꯔꯤ ꯀꯟꯈ꯭ꯔꯒꯦ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯏꯃꯥꯕꯨ ꯀꯩꯅꯣꯅꯦ ꯏꯃꯥꯅ ꯍꯥꯏꯁꯤꯕꯣ ꯏꯃꯥꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏ ꯇꯧꯋꯣ ꯍꯥꯏꯔꯣ ꯅꯠꯇꯦ ꯏꯃꯥꯅ ꯍꯥꯏꯕꯗꯤꯅꯦ ꯏꯃꯥꯒꯤ ꯊꯕꯛ ꯅꯪꯅ ꯂꯣꯏꯅ ꯇꯧꯋꯣ ꯍꯥꯏꯕ ꯅꯠꯇꯦ ꯀꯩꯗꯧꯕꯩꯁꯨ ꯇꯧꯔꯣꯏꯗꯣꯏꯅꯣ ꯀꯩꯗꯧꯕꯩꯁꯨ ꯇꯧꯔꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯗꯤ ꯏꯅꯦꯝ ꯏꯀꯨꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯄꯤꯖꯕ ꯄꯤꯊꯛꯄ ꯂꯣꯏꯅꯃꯛ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯅꯣꯏꯗꯤ ꯍꯧꯖꯤꯛꯇꯤ ꯆꯥꯅꯤꯡꯉꯒ ꯆꯥꯎ ꯆꯥꯅꯤꯡꯗ ꯇꯣꯛꯑꯣꯅ ꯊꯝꯕꯁꯤꯗꯤ ꯏꯃꯥꯗꯤ ꯊꯃꯣꯏꯁꯤ ꯀꯥꯏꯔꯦꯅꯦ ꯏꯕꯦꯝꯃ ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯃꯥ ꯑꯩꯁꯨ ꯊꯣꯡꯉꯤ ꯊꯥꯛꯏ ꯂꯣꯏꯔꯀꯥꯟꯗ ꯏꯃꯥ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯆꯥꯔꯤ ꯁꯤꯗꯩ ꯍꯦꯟꯅ ꯑꯩꯕꯨ ꯀꯩꯗꯧꯋꯣ ꯍꯥꯏꯒꯦ ꯏꯃꯥ ꯑꯗꯨꯕꯨꯔꯣ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯕꯗꯨꯗꯤꯅꯦ ꯏꯃꯥꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅꯅꯦ ꯐꯖꯅ ꯏꯃꯥ ꯉꯁꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯁꯤꯒꯦ ꯀꯔꯤ ꯊꯣꯡꯁꯤꯒꯦ ꯀꯔꯤ ꯆꯥꯁꯤꯒꯦꯅ ꯍꯪꯉꯛꯀꯥꯟꯗꯅꯦ ꯏꯃꯥꯅ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯈꯪꯗꯦꯅꯦ ꯏꯆꯥ ꯀꯔꯤ ꯊꯣꯡꯒꯦ ꯍꯥꯏꯅꯣꯅꯦꯅ ꯍꯥꯏꯔꯀꯥꯟꯗꯅꯦ ꯊꯣꯡꯉꯒ ꯆꯥꯒꯗꯕꯅꯤꯀோ ꯑꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯦꯗꯥꯝ ꯌꯥꯝ ꯊꯨꯏꯌꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯣ ꯗꯥꯏꯂꯣग ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯣ ꯑꯗꯨꯏ ꯗꯥꯏꯂꯣꯒꯇꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯆꯠꯅꯗ꯭ꯔꯦ ꯆꯠꯅꯗ꯭ꯔꯦꯗꯤ ꯗꯥꯏꯂꯣग ꯇꯧꯕ ꯆꯠꯅꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯦꯗꯥꯝ ꯇꯥꯕ ꯍꯩꯕ ꯃꯤ ꯂꯩꯇꯦ ꯍꯥꯏꯕ ꯇꯥꯕ ꯍꯩꯕ ꯃꯧ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤ ꯂꯩꯇꯦ ꯆꯨꯝꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯇꯥꯕ ꯍꯩꯕ ꯃꯧ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝ ꯈꯣꯏꯖꯨꯃꯥꯟꯗꯒꯤ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯣꯏ ꯗꯥꯏꯂꯣग ꯌꯥꯝ ꯐꯖꯩ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯊꯝꯖꯔꯒꯦ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯃꯦꯗꯥꯝ ꯆꯤꯡꯊꯥꯝ ꯏꯅꯥꯎꯆꯥ ꯊꯦꯡꯛ ꯌꯨ ꯍꯥꯏꯔꯝꯗꯥꯏꯒꯤꯔꯣ ꯃꯦꯗꯥꯝ ꯆꯤꯡꯊꯥꯝ ꯏꯅꯥꯎꯆꯥ ꯍꯥꯏꯁꯦ ꯏꯕꯨꯡ ꯁꯅꯁꯝ ꯒꯣꯄꯥꯜ ꯃꯆꯥꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯨꯟꯇꯥ ꯇꯥꯗꯕ ꯀꯣꯂꯔ ꯈꯔꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯆꯨꯝꯃꯦ ꯃꯨꯟꯇꯥ ꯇꯥꯗꯕ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ ꯁꯨꯁꯤꯂꯥ ꯆꯨꯡꯈꯥꯝ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯑꯗꯣ ꯃꯤꯁ ꯔꯦꯝꯂꯥ ꯀꯩꯅꯣꯝ ꯍꯪꯒꯦ ꯀꯩꯅꯣ ꯁꯤꯇꯥꯏ ꯃꯇꯨꯁꯤ ꯀꯅꯥꯅꯣ ꯁꯤꯇꯥꯏ ꯃꯇꯨꯁꯦ ꯈꯪꯗꯦ ꯀꯅꯥꯅꯣꯝ ꯍꯥꯏꯍꯟꯁꯤ ꯃꯌꯥꯝ ꯁꯤꯇꯥꯏ ꯃꯇꯨ ꯈꯪꯕ ꯌꯥꯎꯔꯗꯤ ꯍꯥꯏꯔꯛꯑꯣ ꯈꯪꯗꯦꯗ ꯑꯩ ꯉꯥꯡꯕ ꯍꯧꯕꯗꯤ ꯄꯉꯥꯡ ꯉꯥꯡꯅꯤꯡꯉꯤ ꯀꯣꯂꯔ ꯑꯣꯏ ꯂꯧꯈꯠꯂꯒꯦ ꯀꯩꯅꯣꯅ ꯁꯨꯁꯤꯂꯥꯅ ꯔꯣꯁ ꯃꯌꯥꯝ ꯄꯤꯔꯛꯏ ꯃꯁꯤꯡ ꯀꯌꯥ ꯁꯨꯒꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯕꯥꯅꯤ ꯇꯪꯈꯥꯏ ꯌꯦꯟꯅꯅꯕ 2 3 4 2 ꯍꯜꯂꯣ 4 6 9 ꯍꯜꯂꯣ 10 ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯜꯂꯣ ꯂꯣꯟꯅ ꯊꯤꯌꯨ ꯈꯥꯡꯃꯁꯦ ꯏꯃꯥ ꯇꯣꯝꯕꯤꯅꯧꯅꯦ ꯍꯩꯃꯥ ꯏꯃꯥ ꯇꯣꯝꯕꯤꯅꯧ ꯀꯔꯣꯝꯗꯒꯤ ꯑꯩꯁꯦ ꯂꯦꯡꯁꯤꯜꯂꯛꯏꯅꯣ ꯐꯣꯟꯗꯣ ꯄꯩꯁꯥ ꯌꯥꯎꯗꯕꯗꯨꯗ ꯑꯩꯅ ꯑꯇꯣꯞꯄꯗ ꯇꯧꯔꯛꯄꯅꯦ ꯍꯩꯃꯥ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧ ꯒꯦꯝꯁꯤꯁꯨ ꯂꯥꯛꯑꯕ꯭ꯔꯣ ꯂꯥꯛꯈ꯭ꯔꯦ
이닝ꯊꯧ 여ꯧꯖꯔꯦ ꯄꯥꯊꯣ แค่คุยแก คุยเด้ แค่โอ้นุ้ยว่าขันเงินหน่วยแล้วบ่ พุงอันนี้มุกติพาพุงอัมมามุกติพาตัวเดียวอัมมามาใครมุก อันนั้นก็ยิ่งกันปูกีได้เลย เสียงปูบีเด้ หังเด็ดว้าว มาสิกิโตมิโนเสียง ว่า หั ขั น น บั เงิน น หน่วยแล้วบ่นะคนนี้บ่ อีรังยำเพอบัน คุยนี่ว่าขึ้นไหวแล้วไร หัวคันวาดิคุยดี ว่าหังเสียบัตตามนี่ตัว คุยดีว่าคันวาดิอีมาตัวมิโนนะหังกัน โอ้ว่าขันหน่วยดิว่าขันหน่วยดิ อีมาบุดีนุ่งไง อี รัง ผู้ วันนี้ โด คุยดี อี ว่า ผู้ ดิ นี่เป็นอาชีพอย่างว่าดิ มาสักกสิกันเตา ผู้ จะ นี่ ใส่ เป็น เสี อย ย่าง ง วัน ว่า นี้ ดิ อีรังเตาหนุ่ยมา ไอ้ ตัว ดู มิโน โปรเกโอ้นะคุยอันนี้ดู ไดโลกเตาโรอีมาไดโลกเตาโร พาราบลาบะ ไดโลกเตาโรบะ คุยดีปากขัดไปแล้วลุยดิไกว่าหังนุขังเดดอีมาตัวมิโนสินะมารม อาหารละสิอาหารละ ให้ไอ้ให้ในโรสุมาสิงที่โร เวลาแกต้องเต้าเต้าบุรุษไอ้จุดตรงไหนจะให้อยู่หลับปะเนี่ย เออ โน้ตลีลาต้องเต้าเต้าไว้ได้หรอกต้องเต้าเต้าไว้เอาได้จุดตรงไหนจะให้อยู่หลับปะเนี่ย อีมาตัวมิโนอ่ะก็ดีหนูนังนะหายดิทุบบัวเอาดูใหม่นะหายบุห้องนะบร อ๋อนะคุยสุพลเต้าบุรุษลีลามุกเต้าเลยได้หรอกมุกเต้าเลยเอาในชาวเยี่ยมสุดล่างเลยให้อยู่เลยไอ้คาราโอเกะน่ะตรงไหนจะให้อยู่เนี่ย อีน้องอีนิ่ง โอ้ก็ยิ่งช่างจ่าได้หน่วยโบมาลักปะเนี่ย อีมาตัว มา มิ ลัก โน ไปกับช่างจ่าเนี่ย ไอ้คุยกินก็สิมาเทียนสิกังซุยอามาเต้าเร่อะดูกะคุยกีก็ดีทำเบากัง ให้ดูโอ้ย ทำเบากัง ให้ดูโอ้ย อะดูกะก็บีกังอะดูกะอามาดูกะดีโน ให้ดูโอ้ยให้สมองอยู่ 用着ชาราชันบีชาราชันบีชิจูเต้าเร่ชาราชันบีชูยาวเร่ ลงหุบจุเลยไอ้ลงหุบจุ อีมาตัวมิโนไอ้นางอีเจตาดรอ กายาดไล่ดริบาหันด้วยไปสิ คู่เฮาเอามากังซวยเอามาจ้าละนะ ไม่กี่ไก่โน่ดูโมบายดูเบลล์สาวเด็กไอ้น่ะมีงอดีวายเด็กตัวโตเลยจีเยี่ยงอยบะ เผากระบะเผากระบะยำเผากระบะ กายาดไล่ดริบหน่อยไปสิ เผากระบะอีมาตัวมิโนสิยารุนูยารุนูอีมาตัวมิโนอักปีให้ยิงตะกี้อูบะ ไอ้เนี่ยเศร้ารถแต่เนี่ยเท่าอีจอย ให้ยิงตะกี้อูบะพังกันนี้อีมาตัวมิโนขัดปีถ้ากัจะดีอีมากับประตูกับประตู มาเลยลากไปเลยฮาราเลย ตุ้มรอตุ้มรอ ล้วนนักเข่งโดกเลยฮานาล้วนเลยนักขิดเลย Good night Good night Good night Good night ไอ้การีโร่เนี่ยฉันนักขี้อ่ะคนเล่นจริงจริงวะ มาร่วนกันนะคุยจะเลย การีโร่ไม่ตัวจริง คังเดต้ามาร่วนกันนะพุ่งคุยก็คุยจะเลยก็ไม่ตัวนุคังเดไอ้จิบุพัตตบีชายโอ้ยนะให้ดีเนี่ยให้ตัวรีจิบเอา พัตตบีอ่ะ พัตตบี ชาโดเลยชาโดเลยพัตตบีดูบุเนี่ยจ้าเราวิพัตตบีนี่ชาด้วยจริงหางไอ้พัตตบดูได้กันเนี่ยกุฏิตาราเห็นแบบพัตตบีนี่ชารักด้วยจริงเด็กตี ไอ้นุกุตีตาราเดียฮะ กุฏิตาราไอ้เป็นยังไงนุกุฏิก็ยังไม่น่าได้เนี่ยลากกุฏิกันนะ ลากิน ลากนะคุณซิงโอ้ยแล้วก็เชื่อมากกว่ากุฏิดู โอ้อดุมบะโอ้ยนั่นเลยบระ เฮ้ยเนี่ยดูบุกขังตรีบ่ คังเงคังเงอีมาไม่บิไลตรงนี้ให้ก็ไม่ตัวดูโนตัวริชิบุการิโนมาร่วนสิคุยกันเนี่ยตัวริชิบุงางบระ ไอ้ให้บันนี้มายำนุ่งไอทีไม่ได้อินเอาจ่าเจไม่บิไลตรงนี้การีอันนั้นก็ได้การีโน้มให้ได้เนี่ยไตเรียนดูแต่คิดจะโลกันอะไรเลยกี่มีอ่ะ กริ๊งกริ๊งคิสนะ อันแต่คิดจะโลสินุ่งไอทียังว่ามันให้มันไลตรงตัว คือจะตัวผมจะคังบ้า มานี่คุยช่วยพี่มาตุ้งกุ้ยอินดาร์กนี่นั่นเนี่ยข้างเงี้ยบ้าอันแต่คิดจะล้มกันอะไรไตเรียนมาซาเอาหุ่มลงมาดูไปแล้วกันเนี่ยฮันเดอร์กันเนี่ยมาคว้างดูเนี่ยดำเหยอยู่แกนูดูน้ำมาซาดูน้ำไปแล้วกัน
ꯀꯣꯜ ꯑꯃꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯧꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯈꯨꯏꯀꯞꯇꯒꯤꯅꯦꯅꯦ ꯁꯥꯕꯤꯇꯤꯅꯦ ꯏꯃꯥꯏ ꯏꯃꯥꯏ ꯅꯅ ꯁꯥꯕꯤꯇ꯭ꯔꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯕꯣ ꯉꯁꯤꯗꯤ ꯀꯔꯤ ꯌꯦꯟꯁꯥꯡꯅꯣꯅꯦ ꯑꯩ ꯀꯥꯎꯈ꯭ꯔꯦꯅꯦ ꯀꯔꯤ ꯌꯦꯟꯁꯥꯡꯅꯣꯅꯦ ꯉꯁꯥꯏꯒꯤꯗꯨꯕꯣ ꯀꯔꯤꯒꯤꯅꯣ ꯌꯥꯝ ꯊꯨꯅ ꯑꯣ ꯀꯥꯎꯔꯤꯁꯤꯕꯣ ꯃꯤꯁ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯁꯨꯔꯒ ꯍꯪꯒꯥꯝ ꯑꯃ ꯊꯣꯡꯉꯒ ꯉꯁꯤꯒꯤꯗꯤ ꯑꯗꯨꯅ ꯑꯗꯨꯝ ꯌꯦꯟꯈ꯭ꯔꯦ ꯃꯤꯁ ꯍꯪꯒꯥꯝ ꯑꯃꯒ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯒ ꯌꯣꯡꯆꯥꯛ ꯁꯔꯥꯁꯟꯕꯤꯒ ꯆꯥꯔꯦ ꯍꯥꯏꯔꯤꯌꯦ ꯍꯥꯎꯕꯅꯦ ꯑꯗꯨꯗꯤ ꯍꯥꯎꯇ꯭ꯔꯣ ꯃꯤꯁ ꯑꯣ ꯍꯥꯎꯇ꯭ꯔꯣ ꯃꯤ ꯋꯥꯍꯥ ꯀꯩꯅꯣꯅꯦ ꯑꯅꯤꯔꯛ ꯍꯪꯕꯕꯨ ꯑꯃꯨꯛꯈꯛ ꯑꯅꯤ ꯈꯨꯝꯗ꯭ꯔꯁꯨ ꯑꯃꯨꯛꯇꯪꯗꯤ ꯈꯨꯝ ꯌꯥꯏ ꯀꯩꯅꯣ ꯃꯤꯁ ꯑꯩꯁꯦ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯏ ꯇꯨꯃꯤꯟꯅ ꯀꯨꯏꯔꯦ ꯌꯥꯝ ꯋꯥꯗꯅꯗ ꯂꯩꯔꯦ ꯏꯁꯥꯗꯣ ꯉꯁꯤꯗꯤ ꯀꯥꯆꯤꯟꯗ ꯆꯪꯉ ꯀꯩ ꯇꯧꯔꯛꯇꯣꯏꯅꯣꯅꯦ ꯑꯃꯠꯇ ꯇꯧꯒꯦ ꯇꯧꯕꯅꯦ ꯀꯥꯆꯤꯟꯗ ꯆꯪꯁꯤꯜꯂ ꯀꯩꯅꯣꯕ ꯇꯧꯔꯛꯇꯣꯏꯁꯦ ꯎꯝ ꯈꯨꯝꯃꯨꯔꯅꯨ ꯇꯧꯅꯤꯌꯦ ꯈꯨꯝꯃꯨꯔꯅꯨ ꯇꯣ ꯃꯅꯤꯡꯗꯁꯨ ꯃꯤ ꯈꯨꯝꯃꯨꯅꯨ ꯂꯩꯔꯝꯃꯤ ꯃꯤ ꯑꯣ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ ꯃꯤꯁ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯔꯛꯑꯒꯦ ꯉꯁꯤꯗꯤ ꯍꯣꯏ ꯍꯣꯏ ꯉꯁꯤꯗꯤ ꯁꯤꯅꯤꯃꯥꯗꯩ ꯃꯇꯧ ꯇꯝꯃꯗꯝ ꯃꯤꯁ ꯃꯣꯏꯅ ꯃꯔꯣꯟ ꯈꯣꯏꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩꯁꯨ ꯈꯣꯏꯅ ꯃꯨꯠꯇ ꯊꯝꯕꯤꯁꯦ ꯊꯧꯔꯛꯑꯒꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦꯅꯦ ꯏꯕꯦꯝꯃ ꯑꯩ ꯏꯄꯥꯒꯤ ꯕꯦꯒꯇꯣ ꯀꯥꯎꯔꯝꯃꯦ ꯕꯥꯖꯤ ꯁꯤꯗ ꯂꯩꯖꯔꯦꯁꯦ ꯕꯥꯖꯤ ꯅꯃꯧꯅ ꯄꯨꯊꯣꯔꯦ ꯅꯪꯕꯨ ꯆꯥꯛ ꯏꯁꯤꯡꯒ ꯂꯣꯏꯗꯣꯔꯦ ꯕꯥꯖꯤ ꯑꯗꯣ ꯑꯩ ꯑꯁꯥꯏꯐꯥꯎꯇꯪ ꯊꯕꯛ ꯑꯃꯇꯪ ꯆꯠꯊꯣꯛꯎꯒꯦꯀꯣ ꯑꯗꯨꯒꯅꯦ ꯏꯄꯥ ꯍꯜꯂꯛꯑꯒ ꯑꯩ ꯆꯥꯛꯇꯣ ꯆꯥꯊꯣꯛꯒꯦ ꯑꯩ ꯒꯣꯔꯣꯕ ꯂꯩꯇꯕ꯭ꯔꯥꯅꯦ ꯕꯥꯖꯤ ꯂꯩꯕꯅꯦ ꯏꯃꯨꯡꯗ ꯃꯥꯅ ꯆꯠꯂꯤꯗꯨꯕꯨ ꯀꯗꯥꯏ ꯆꯠꯂꯤꯅꯤ ꯍꯥꯏꯒꯦꯅꯦ ꯅꯪꯕꯣ ꯕꯥꯖꯤ ꯈꯪꯗꯦ ꯍꯪꯉꯁꯨ ꯈꯨꯝꯗꯦ ꯁꯦ ꯅꯨꯄꯤꯁꯦ ꯁꯤ ꯐꯤꯔꯣꯜꯁꯦ ꯁꯨꯗꯣꯛꯑꯝꯃꯨꯀꯣ ꯒꯣꯔꯣꯕ ꯅꯪꯅ ꯀꯗꯥꯏ ꯆꯠꯇꯣꯏꯕ ꯅꯪꯅ ꯐꯤ ꯄꯤꯁꯜꯂꯝꯃꯤꯁꯤꯅ ꯃꯧꯗ ꯁꯨꯕꯅ ꯕꯥꯖꯤ ꯑꯩ ꯑꯁꯥꯏꯐꯥꯎꯇ ꯆꯠꯊꯣꯛꯎꯒꯦ ꯇꯧꯕꯅꯤ ꯀꯩꯅꯣꯅꯦ ꯅꯪꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯁꯤꯕꯨ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯊꯕꯛ ꯏꯟꯈꯥꯡ ꯑꯃꯠꯇꯁꯨ ꯁꯨꯗꯦ ꯅꯪ ꯀꯣꯏꯆꯠ ꯂꯩꯗꯨꯕꯨ ꯀꯩꯒꯤꯅꯣꯅꯦ ꯕꯥꯖꯤꯅꯗꯤ ꯈꯪꯗꯤ ꯈꯪꯗꯅ ꯑꯩꯁꯨ ꯕꯥꯖꯤ ꯌꯨꯝꯗꯗꯤ ꯌꯥꯝ ꯂꯩꯅꯤꯡꯒꯖꯥꯠꯅꯤ ꯃꯥꯏ ꯒꯣꯔꯣꯕꯗꯣ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯇ꯭ꯔꯦ ꯍꯥꯏ ꯃꯤꯅ ꯍꯥꯏꯈꯤꯅꯦꯅ ꯕꯥꯖꯤ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯃꯤ ꯕꯥꯖꯤ ꯏꯆꯥꯁꯤ ꯌꯥꯝ ꯈꯪꯈ꯭ꯔꯦꯗꯀꯣ ꯌꯥꯝ ꯏꯆꯥꯗꯩꯗꯤ ꯌꯥꯝ ꯄꯪꯕꯣꯏ ꯈꯜꯂꯦ ꯅꯪ ꯌꯥꯝ ꯁꯤꯡꯉꯝꯃꯤꯖꯥꯠꯅꯤ ꯑꯣ ꯐꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯆꯠꯊꯣꯛꯑꯝꯃꯅꯨ ꯏꯄꯥꯅꯦ ꯉꯁꯥꯏꯐꯥꯎꯛꯇꯅꯦ ꯃꯤꯉꯣꯟꯗ ꯁꯦꯟꯗꯣꯏ ꯈꯤꯇ ꯈꯣꯝꯃꯨꯒꯦ ꯑꯩ ꯆꯠꯂꯦꯀꯣ ꯏꯕꯦꯝꯃ ꯑꯩ ꯆꯠꯂꯦ ꯐꯅꯤ ꯕꯥꯖꯤ ꯉꯥꯏꯈꯣ ꯅꯪꯅ ꯕꯥꯖꯤꯗ ꯀꯔꯤ ꯇꯝꯁꯤꯟꯕ ꯍꯥ ꯅꯪꯅ ꯕꯥꯖꯤꯗ ꯀꯩꯅꯣꯕ ꯅꯪꯅ ꯇꯝꯁꯦ ꯅꯪꯁꯦ ꯑꯩ ꯀꯌꯥꯝ ꯄꯥꯝꯒꯦꯕ ꯅꯪ ꯑꯗꯨꯒꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯤꯖꯥꯠꯅꯤ ꯉꯁꯤꯒꯤ ꯅꯪ ꯀꯩꯅꯣꯕ ꯅꯪꯅ ꯑꯩ ꯀꯌꯥꯝ ꯄꯥꯝꯒꯦꯕ ꯏꯕꯦꯝꯃ ꯅꯪꯁꯦ ꯅꯈꯣꯡ ꯊꯣꯡꯅ ꯂꯥꯛꯄꯒꯤꯅꯦ ꯑꯩꯅ ꯅꯪ ꯂꯧꯕꯤꯕꯩ ꯋꯥꯅꯤ ꯃꯥꯁꯦ ꯑꯁꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯗꯗꯤ ꯑꯩꯅ ꯊꯃꯣꯏꯁꯦ ꯄꯨꯔꯛꯄ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯃꯗ ꯂꯩꯊꯣꯛꯀꯦ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯂꯩꯕꯗꯤ ꯃꯥꯡꯉꯕꯅꯦ ꯑꯩ ꯉꯁꯤꯃꯛ ꯌꯨꯝꯗ ꯆꯠꯈꯤꯗꯕꯅꯤ ꯌꯦꯡꯉꯨ ꯑꯩ ꯅꯪꯉꯣꯟꯗ ꯍꯦꯟꯕ ꯑꯃꯗ ꯂꯩꯊꯣꯛꯀꯦ ꯅꯨꯄꯥ ꯃꯌꯥꯝ ꯂꯩ ꯑꯐꯕ ꯆꯠꯈꯤꯅꯤ ꯆꯠꯈꯣ ꯑꯣ ꯅꯨꯡꯁꯤꯗ ꯑꯩꯒꯤꯁꯨ ꯂꯩꯕꯅꯤꯅꯦ ꯑꯩꯒꯤꯁꯨ ꯂꯩꯌꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯂꯩꯒꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯉꯥꯏꯈꯣ ꯅꯪꯅ ꯅꯨꯄꯤ ꯂꯩ ꯍꯥꯏꯗꯣ ꯀꯅꯥꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯅꯪ ꯅꯨꯄꯤ ꯂꯩ ꯍꯥꯏꯗꯣ ꯀꯅꯥꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯂꯩꯌꯦꯃꯤ ꯀꯅꯥꯅꯣꯕ ꯂꯩꯔꯤꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ ꯕꯣꯛ ꯀꯨꯟ ꯃꯈꯣꯡꯒꯤ ꯕꯤꯅꯥ ꯍꯥꯏꯁꯦ ꯀꯅꯥꯅꯣꯕ ꯑꯝꯇ ꯌꯥꯝ ꯊꯣꯛꯅ ꯍꯥꯏꯔꯛꯑꯣ ꯅꯪ ꯕꯤꯅꯥ ꯑꯣ ꯅꯪ ꯑꯩꯉꯣꯟꯗ ꯃꯇꯝ ꯑꯃ ꯍꯥꯏꯈꯤꯕꯗ ꯅꯨꯄꯤꯗꯨ ꯈꯟꯅꯕ ꯄꯪꯍꯧꯗ ꯍꯧꯖꯤꯜꯂꯣ ꯑꯗꯨꯒ ꯆꯠꯈ꯭ꯔꯒ ꯑꯩ ꯑꯃꯨꯛ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯁ ꯑꯩ ꯉꯁꯤ ꯈꯛꯇꯃꯛ ꯅꯨꯡꯁꯤꯔꯛꯏꯗꯣ ꯕꯤꯅꯥ ꯅꯪꯒ ꯑꯩꯒ ꯊꯨꯡꯍꯧ ꯇꯝꯃꯝꯗ꯭ꯔꯕ ꯕꯤꯅꯥ ꯐꯩ ꯅꯪ ꯕꯤꯅꯥꯒ ꯂꯩꯍꯧꯔꯣꯀꯣ ꯅꯪ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯌꯨꯝ ꯆꯠꯈ꯭ꯔꯒꯦꯕ ꯅꯪꯅꯦ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯅꯪ ꯂꯩꯍꯧꯕ ꯅꯪ ꯅꯨꯡꯉꯥꯏꯅ ꯑꯩ ꯆꯠꯂꯦ ꯅꯪꯅꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯀꯧꯕ ꯂꯥꯛꯀꯅꯨ ꯀꯧꯕꯒ ꯂꯥꯛꯄꯤꯅꯨ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯁꯦ ꯌꯨꯝꯗ ꯆꯠꯂꯗꯕꯅꯤ
ꯑꯁꯦꯡ ꯆꯠꯈꯤꯗꯣꯏꯖꯥꯠꯂꯅꯦ ꯃꯥꯏꯁꯤꯕꯣ ꯃꯁꯤ ꯊꯥꯖ ꯊꯥꯖ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯨ ꯀꯩꯅꯣ ꯑꯣ ꯑꯩ ꯉꯁꯤꯃꯛꯅꯦ ꯑꯩ ꯏꯄꯥꯝꯇ ꯆꯠꯈ꯭ꯔꯗꯝꯅꯤ ꯈꯪꯉꯕ ꯃꯁꯤꯗꯤ ꯀꯗꯔ ꯇꯧꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯑꯣ ꯏꯃꯥ ꯑꯩ ꯄꯨꯛ ꯌꯥꯝ ꯅꯥꯔꯦ ꯏꯃꯥ ꯑꯩ ꯄꯨꯛꯁꯤ ꯌꯥꯝ ꯅꯥꯔꯦ ꯃꯤ ꯅꯪꯕꯣ ꯅꯨꯄꯤ ꯅꯪꯕꯣ ꯌꯥꯔꯦ ꯅꯪꯒꯤ ꯀꯗꯔꯗꯣ ꯇꯧꯔꯛꯑꯅꯨ ꯑꯩꯉꯣꯟꯗ ꯈꯪꯉꯕ ꯅꯪ ꯀꯗꯔꯗꯣ ꯇꯧꯔꯛꯑꯅꯨ ꯅꯪ ꯑꯩ ꯆꯠꯈꯤꯗꯕꯅꯤ ꯅꯪ ꯌꯦꯡꯉꯨꯅꯦ ꯅꯪ ꯑꯩ ꯆꯠꯈ꯭ꯔꯒ ꯅꯪ ꯑꯩꯈꯣই ꯏꯕꯨꯡꯗ ꯐꯨꯍꯟꯒꯗꯕꯅꯤ ꯅꯪ ꯈꯞꯄꯒ ꯍꯥꯞꯄꯒ ꯅꯪ ꯅꯄꯥꯏꯒꯟꯗꯨꯗ ꯅꯣꯡꯃꯩꯅꯒ ꯀꯥꯞꯍꯟꯒꯗꯕꯅꯤ ꯅꯪ ꯑꯩ ꯉꯁꯤꯗꯤ ꯆꯠꯈ꯭ꯔꯗꯕꯅꯤ ꯅꯪ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦꯃꯤ ꯅꯪꯕꯨ ꯆꯠꯈꯤꯅꯣꯃꯤ ꯀꯗꯥꯏꯗꯩ ꯅꯪ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯁꯤꯕꯨ ꯃꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦ ꯍꯜꯂꯣ ꯂꯣꯏꯁꯜꯂꯒꯦ ꯂꯣꯏꯈ꯭ꯔꯦ ꯐꯥꯍꯧꯔꯕꯣ ꯐꯥꯍꯧꯔꯦ ꯐꯥꯍꯧꯗ꯭ꯔꯕꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯐꯥꯍꯧꯔꯦ ꯐꯥꯍꯧꯔꯦ ꯑꯣ ꯑꯗꯨꯅꯦꯕ ꯃꯄꯥꯝ ꯌꯧꯈ꯭ꯔꯗꯤ ꯑꯃꯨꯛ ꯃꯁꯥ ꯂꯥꯛꯇ꯭ꯔꯗꯤ ꯊꯥꯔꯣꯏ ꯀꯥꯟ ꯇꯧꯕꯁꯨ ꯂꯩꯕꯅꯦꯕ ꯂꯩꯕꯟ ꯍꯣꯏ ꯐꯥꯍꯧꯔꯦ ꯐꯔꯦ ꯀꯥꯏꯅꯅꯨꯀꯣ ꯅꯨꯡꯁꯤꯅꯧ ꯅꯨꯡꯁꯤꯅꯅ ꯂꯩꯌꯨ ꯈꯟꯅ ꯆꯩꯅꯅꯨꯀꯣ ꯃꯤꯁ ꯀꯨꯏꯔꯦ ꯌꯥꯎꯔꯛꯇꯕ ꯀꯨꯏꯔꯦ ꯑꯁ ꯑꯗꯨꯅꯦ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯤ ꯑꯗꯣ ꯑꯩ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ ꯇꯜꯂꯕ ꯃꯊꯥꯒ ꯄꯪꯁꯥꯗ ꯁꯥꯏ ꯀꯔꯤꯒꯤ ꯑꯃꯠꯇ ꯃꯊꯥꯅꯣ ꯃꯊꯥꯅ ꯃꯊꯥꯏ ꯌꯥꯎꯔꯛꯇ꯭ꯔꯦ ꯊꯣꯛꯄ ꯃꯤꯁ ꯊꯝꯖꯟꯒꯣ ꯃꯊꯥꯅ ꯃꯊꯥꯏ ꯑꯣ ꯊꯣꯛꯄ ꯑꯩꯅ ꯑꯩ ꯊꯣꯛꯄ ꯅꯤꯅꯦ ꯃꯊꯥ ꯁꯥꯗ ꯁꯥꯔꯗꯤꯅꯦ ꯁꯨꯝ ꯀꯩꯗꯧꯖꯔꯨꯅꯤꯒꯦ ꯈꯟ ꯍꯦꯛ ꯈꯜꯂꯨꯅꯨ ꯁꯨꯃꯥꯏꯅ ꯈꯟꯗꯣꯛꯑꯣꯅꯤꯅꯦ ꯃꯊꯥ ꯑꯥ ꯁꯥꯗ ꯁꯥꯔꯕ ꯑꯩꯅ ꯃꯊꯥ ꯑꯥ ꯁꯥꯔꯒ ꯁꯥꯔꯤꯁꯦ ꯑꯩꯅ ꯁꯥꯔꯤꯕ ꯃꯊꯥꯁꯦ ꯐꯒꯗꯧꯁꯨ ꯅꯠꯇꯕ ꯃꯋꯥ ꯂꯧꯗꯦ ꯃꯊꯥ ꯅꯪꯅꯅꯦ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯦꯅꯅꯦ ꯃꯊꯥ ꯁꯥꯗ ꯁꯥꯔꯛꯑꯗꯤꯅꯦ ꯅꯤꯅꯦ ꯃꯌꯥꯝ ꯑꯥ ꯇꯥꯗꯤ ꯇꯥꯍꯟꯅꯤꯡꯗꯕꯅꯦ ꯑꯗꯣ ꯍꯥꯏꯗꯣꯛꯑꯒꯦ ꯃꯍꯥꯗꯦꯕ ꯅꯤꯡꯉꯣ ꯀꯥꯏꯗꯧꯔꯣ ꯃꯍꯥꯗꯦꯕ ꯅꯤꯡꯉꯣ ꯀꯩꯅꯣ ꯅꯪ ꯃꯍꯥꯗꯦꯕ ꯅꯤꯡꯕ꯭ꯔꯣ ꯃꯍꯥꯗꯦꯕ ꯅꯤꯡꯉꯣ ꯃꯔꯣꯟ ꯃꯔꯤꯗꯤ ꯀꯣꯟꯅ ꯇꯟꯖꯥ ꯆꯥꯕꯗ ꯍꯥꯏꯅꯁꯤ ꯒꯟꯖꯥ ꯍꯣꯏ ꯊꯛꯀꯦ ꯍꯣꯏ ꯍꯥꯏꯔꯛꯀꯅꯤꯌꯦ ꯃꯤꯁ ꯊꯝꯃꯒꯦꯀꯣ ꯊꯛꯑꯗꯤ ꯉꯥꯎꯔꯗꯤ ꯃꯊꯥꯗꯣ ꯃꯤꯁ ꯃꯥꯡꯉꯣꯏꯗ꯭ꯔꯣ ꯑꯅꯤꯕꯨ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃ ꯇꯧꯁꯤꯔꯥ ꯃꯧ ꯐꯠꯇꯕꯤ ꯁꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯤꯅꯦ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯣ ꯁꯥꯁꯤ ꯐꯠꯇꯕꯤ ꯁꯥꯕꯁꯦ ꯑꯩꯅ ꯑꯐꯕꯤ ꯁꯥꯖꯜꯂꯛꯑꯗꯤ ꯑꯗꯨꯝ ꯐꯠꯂꯛꯑꯔꯣꯏꯗꯧꯅꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯗꯣ ꯐꯥꯎ ꯁꯅꯥꯒꯤ ꯗꯥꯏꯂꯣꯛꯇꯣ ꯗꯥꯏꯂꯣꯛꯇꯣ ꯑꯗꯣ ꯃ꯭ꯌꯨꯖꯤꯛ ꯑꯝꯇꯪꯗꯤ ꯍꯥꯞꯁꯤꯗꯅ ꯍꯥꯞꯆꯟꯁꯤ ꯀꯩꯅꯣ ꯃꯥꯟꯅꯕ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯉꯍꯥꯟ ꯇꯥꯈꯤꯕꯗꯨꯒ ꯍꯧꯖꯤꯛꯀ ꯇꯧꯔꯗꯤ ꯃꯤꯅ ꯑꯗꯨꯅꯦ ꯍꯥꯏꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯊꯤꯌꯨ ꯑꯩ ꯀꯅꯥꯅꯣꯝ ꯂꯧꯈꯠꯀꯦ ꯊꯤꯒꯦ ꯍꯥꯏꯕ ꯍꯜꯂꯣ ꯍꯜꯂꯣ ꯍꯣ ꯇꯥꯖꯔꯦ ꯑꯣ ꯍꯣ ꯇꯥꯕꯤꯔꯕ꯭ꯔꯣ ꯇꯥꯕꯤꯔꯦ ꯀꯩꯗꯧꯔꯤꯅꯣ ꯀꯩꯁꯨ ꯇꯧꯗꯦ ꯁꯤꯕꯨ ꯏꯁꯇꯦꯁꯟꯂ ꯌꯨꯝꯂꯣ ꯏꯁꯇꯦꯁꯟꯗ ꯌꯨꯝꯂ ꯍꯪꯉꯦꯅꯦ ꯋꯥꯍꯪꯁꯤꯗ ꯍꯪꯉꯛꯑꯅꯣꯅ ꯍꯥꯏꯕꯕꯨ ꯉꯁꯤꯁꯦ ꯋꯥꯍꯪꯁꯤ ꯄꯪꯍꯪꯗ ꯍꯪꯉꯛꯑꯦꯕ ꯑꯣ ꯑꯗꯣ ꯌꯨꯝꯁꯨꯅꯦ ꯏꯁꯇꯦꯁꯟꯁꯨꯅꯦ ꯑꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯑꯗꯣ ꯑꯩꯅꯅꯦ ꯍꯥꯏꯖꯕꯗꯤ ꯌꯨꯝꯗ ꯈꯟꯅꯗꯧꯕ ꯋꯥꯗꯣ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯃꯌꯥꯝꯒꯤ ꯇꯥꯐꯝ ꯔꯦꯗꯤꯑꯣꯁꯤꯗ ꯈꯟꯅꯕꯁꯤꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯑꯣ ꯃꯇꯥꯡ ꯃꯇꯝ ꯇꯟꯖꯥ ꯃꯦꯟꯖꯥ ꯐꯪꯗꯕꯩꯅꯦ ꯋꯥꯔꯧꯕꯤꯅꯣ ꯍꯣꯏ ꯋꯥꯔꯧꯗꯦ ꯀꯔꯤꯝꯕ ꯋꯥꯔꯧꯖꯗꯤꯌꯦ ꯍꯣꯏꯕ ꯑꯗꯨꯅꯦꯕ ꯋꯥꯔꯧꯔꯁꯨ ꯀꯩꯁꯨꯝ ꯇꯧ ꯉꯝꯃꯣꯏꯕ ꯇꯥꯕ ꯋꯥꯖꯕꯗꯣ ꯇꯥꯕ ꯋꯥꯕ꯭ꯔꯣ ꯂꯁꯤꯡ ꯃꯦꯟꯖꯜꯂꯨ ꯑꯗꯣ ꯃꯔꯨ ꯑꯣꯏꯕ ꯄꯣꯏꯟ ꯂꯩꯕ ꯈꯔ ꯉꯥꯡꯕꯤꯔꯣ ꯄꯣꯏꯟ ꯉꯥꯡꯕꯗ ꯄꯩꯁꯥ ꯇꯤꯡꯉꯤ ꯍꯥꯏꯔꯒ ꯑꯩ ꯑꯗꯨꯝ ꯊꯝꯖꯔꯒꯦ ꯍꯔꯦ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯔꯝꯃꯨ ꯌꯥꯝ ꯐꯥꯎꯏ ꯃꯥꯏꯁꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕꯅꯤ ꯈꯪꯒꯅꯤ ꯅꯝꯕꯔ ꯁꯦꯞ ꯇꯧꯁꯜꯂꯨ ꯈꯪꯅꯦꯕ ꯗꯥꯏꯂꯣꯛ ꯍꯧꯔꯁꯤꯔꯥ ꯑꯗꯨꯗꯤ ꯍꯧꯔꯁꯤ ꯍꯦꯔꯥ ꯂꯥꯡꯊꯣꯛꯀꯦ ꯅꯨꯡꯉꯥꯏꯊꯣꯛꯀꯦ ꯂꯩꯁꯥꯕꯤ ꯁꯥꯗꯣꯛꯀꯦ ꯈꯪꯒꯅꯤꯗꯣ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯃꯤꯕ ꯂꯥꯏ ꯃꯐꯝꯁꯦ ꯌꯥꯝꯗꯤ ꯌꯥꯝꯃꯦꯀꯣ ꯂꯥꯏ ꯃꯌꯥꯝꯁꯤꯅ ꯐꯖꯅ ꯊꯧꯖꯥꯟꯕꯤꯔꯕꯗꯤ ꯑꯩꯈꯣꯏ ꯈꯨꯟꯉꯥꯛꯄ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯁꯦ
ꯂꯥꯟꯐꯝꯁꯤꯗ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯅꯤꯀꯣ ꯉꯥꯏꯈꯣꯅꯦ ꯑꯇꯩ ꯂꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯥꯁꯤꯡꯁꯦ ꯂꯥꯟ ꯉꯥꯛꯂꯤꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏ ꯂꯩꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏ ꯁꯤꯕꯣ ꯂꯥꯟ ꯉꯥꯛꯇ꯭ꯔꯗꯤ ꯄꯦꯅꯨ ꯑꯣꯏꯅ ꯉꯥꯛꯂꯒ ꯂꯩꯍꯜꯂꯁꯦ ꯍꯥꯏꯔꯤꯔꯣ ꯏꯁ ꯂꯣꯏꯔꯦꯍꯦ ꯄꯦꯅꯨꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯥꯁꯤꯡꯁꯦ ꯈꯨꯟ ꯉꯥꯛꯂꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯗꯤ ꯃꯌꯨꯝ ꯄꯥꯟꯐꯝ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯤꯅꯤ ꯕꯤꯃꯣ ꯍꯤꯡꯁꯥ ꯕꯤꯁꯥ ꯑꯥꯔꯅꯣꯟ ꯃꯥꯟꯕ ꯕꯦꯟꯗꯥꯝ ꯃꯥꯟꯕ ꯃꯁꯥ ꯐꯕ ꯍꯦꯔꯣ ꯃꯥꯟꯕꯁꯤꯡꯗꯨꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯥꯎꯔꯤꯅꯤ ꯍꯥꯏꯗꯅ ꯂꯣꯏ ꯂꯩꯈ꯭ꯔꯦ ꯉꯁꯥꯏ ꯂꯥꯏ ꯈꯨꯔꯨꯝꯐꯝꯗ ꯂꯥꯛꯏ ꯃꯌꯥꯝꯗꯣ ꯅꯣꯏ ꯎꯔꯤ ꯅꯠꯇ꯭ꯔꯣ ꯑꯐꯥꯎꯁꯅꯥ ꯄꯦꯅꯨ ꯉꯁꯥꯏꯒꯤ ꯃꯣꯏꯔꯥꯡꯒꯤ ꯈꯝꯕ ꯃꯥꯟꯕꯁꯤꯡꯗꯣ ꯑꯩꯗꯤꯅꯦ ꯉꯥꯎꯔꯨꯔꯦꯍꯦ ꯎꯔꯨꯕꯗ ꯀꯌꯥꯗꯅꯣ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯁꯥꯊꯤꯅ ꯃꯑꯣꯡ ꯇꯥꯏꯀꯣ ꯉꯥꯏꯍꯥꯛꯇꯨꯗꯤ ꯂꯥꯟꯒ ꯄꯨꯡꯀꯥꯎ ꯀꯥꯎꯕ꯭ꯔꯣ ꯂꯥꯟꯁꯤꯗ ꯂꯣꯏꯈꯤꯁꯅꯨ ꯑꯄꯥꯝꯕꯗꯣ ꯅꯀꯨꯠꯇ ꯊꯤꯜꯂꯣ ꯑꯩ ꯂꯨꯍꯣꯡꯕꯤꯒꯦ ꯅꯨꯡꯉꯥꯏꯗꯀꯣ ꯅꯨꯄꯥꯅꯒ ꯄꯥꯝꯕ ꯄꯥꯝꯗꯕ ꯅꯪꯅ ꯄꯤꯗꯣꯏꯅꯤꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯈꯨꯟ ꯉꯥꯛꯄ ꯑꯣꯏꯅ ꯌꯥꯎꯔꯣꯗꯅ ꯆꯟꯅꯗꯧꯕ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ ꯆꯟꯅꯗꯧꯕ ꯑꯃꯗꯤ ꯂꯩꯔꯦꯍꯦ ꯀꯩꯕꯣ ꯑꯩꯈꯣꯏꯒꯤ ꯍꯦꯔꯣꯁꯤꯡ ꯑꯗꯨꯅꯅꯦ ꯆꯥꯅꯕ ꯆꯥꯛ ꯊꯣꯡꯕ ꯐꯥꯎꯗꯤ ꯑꯗꯨꯝ ꯆꯥꯅꯕ ꯌꯥꯏ ꯍꯣꯏꯅꯦ ꯉꯁꯥꯏꯗꯒꯤ ꯍꯦꯛꯇ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯔꯁꯤꯔో ꯍꯣꯏ ꯅꯣꯏꯅ ꯈꯪꯗ꯭ꯔꯤꯉꯩ ꯈ꯭ꯋꯥꯏꯗꯒꯤ ꯃꯑꯣꯡ ꯇꯥꯕ ꯑꯃ ꯑꯩꯒꯤ ꯑꯣꯏꯅ ꯈꯜꯍꯧꯔꯒꯦ ꯗꯥꯏꯂꯣꯛꯁꯦ ꯄꯨꯟꯅ ꯍꯦꯛꯇ ꯉꯥꯡꯉꯦ ꯑꯣ ꯈꯟꯕꯤꯌꯣ ꯈꯟꯕꯤꯌꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯈꯣꯏꯅ ꯈꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯨꯗꯅꯦ ꯂꯦꯝꯍꯧꯕ ꯅꯨꯄꯥ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯌꯥ ꯅꯨꯄꯥ ꯂꯣꯏ ꯑꯣꯏꯊꯣꯛꯀꯦ ꯍꯣ ꯃꯍꯥꯚꯥꯔꯠꯀꯤ ꯗ꯭ꯔꯧꯄꯗꯤ ꯐꯥꯎ ꯃꯄꯨꯔꯣꯏꯕ 5 ꯈꯛꯇꯅꯤ ꯄꯦꯅꯥꯎ ꯍꯥ ꯅꯪꯒꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯗꯧꯔꯤ ꯑꯦꯁ ꯅꯨꯡꯉꯥꯏꯔꯤ ꯍꯩꯕꯦꯝꯃ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯇꯗꯤ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇ꯭ꯔꯣꯁꯦ ꯗꯥꯏꯂꯣꯛꯁꯦ ꯐꯖꯗ꯭ꯔꯣ ꯐꯖꯩ ꯑꯗꯨꯅꯤꯗꯅ ꯐꯖꯕꯅꯤ ꯇꯁ ꯀꯝꯗꯧꯏ ꯂꯣꯏꯔꯦ ꯗꯥꯏꯂꯣꯛ ꯃꯥꯔ ꯇꯧꯕꯁꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯀꯔꯤꯅꯣ ꯏꯕꯨꯡ ꯁꯅꯥꯃꯆꯥꯔꯀꯦ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯒ ꯍꯩꯅꯒꯅꯤꯀꯣ ꯃꯤꯁ ꯂꯥꯏꯐ ꯆꯥꯠꯇ ꯂꯩꯔꯤꯕ ꯃꯌꯥꯝ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯩ ꯅꯠꯆꯗꯦ ꯈꯪꯗ꯭ꯔꯦ ꯆꯠꯈ꯭ꯔꯦ ꯉꯣꯞ ꯌꯥꯝ ꯇꯥꯔꯝ ꯅꯣꯛꯆꯔꯤ ꯂꯞꯀꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯕꯤ ꯇ꯭ꯔꯦꯅꯔ ꯃꯤꯁ ꯍꯥꯏꯔꯛꯏꯁꯦ ꯍꯥꯏꯃꯟꯗ꯭ꯔꯣ ꯑꯁ ꯏꯆꯦ ꯁꯥꯔꯅꯤ ꯀꯣꯜ ꯇꯧꯔꯛꯑꯣ ꯇꯨꯔꯨ ꯂꯞꯀꯤ ꯇ꯭ꯔꯦꯅꯤꯡ ꯅꯠꯇꯦ ꯂꯣꯏꯔꯕꯅꯤ ꯍꯥꯏꯕ ꯍꯥꯏꯃꯟꯗ꯭ꯔꯥ ꯍꯥꯏꯕ ꯀꯔꯤꯗ ꯆꯥꯟꯅꯒꯦ ꯍꯥꯏꯕꯅꯤꯗ ꯂꯞꯀꯤ ꯇ꯭ꯔꯦꯅꯤꯡꯗꯨꯕꯨ ꯂꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯅꯣꯛꯇꯅ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕ ꯀꯌꯥꯗ ꯍꯥꯏꯖꯜꯂꯤꯅꯣ ꯌꯦꯡꯉꯣꯃꯤ ꯃꯌꯥꯝ ꯑꯝꯇ ꯌꯥꯝ ꯊꯥꯖꯕ꯭ꯔꯥ ꯍꯩꯕꯅꯦ ꯏꯆꯦ ꯍꯥꯏꯖꯤꯟꯕ ꯌꯥꯝ ꯑꯁꯥꯂꯇꯥꯅ ꯍꯩꯕꯅꯦ ꯍꯥꯏꯔꯤꯁꯦ ꯃꯌꯥꯝ ꯑꯝꯇ ꯊꯥꯖꯗꯦ ꯑꯝꯇ ꯀꯣꯃꯦꯟ ꯄꯤꯔꯛꯎ ꯅꯠꯇ꯭ꯔꯗꯤ ꯄ꯭ꯔꯣꯒꯥꯝ ꯇꯧꯗ ꯇꯨꯃꯤꯟ ꯂꯩꯗꯣꯏꯅꯤ ꯍꯧꯖꯤꯛ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯑꯝꯇ ꯌꯦꯡꯁꯤꯗꯅ ꯍꯜꯂꯣ Hello. ꯒꯨꯗ ꯏꯚꯤꯅꯤꯡ Good evening, Madam Miss. ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯄꯥꯕꯨꯡ ꯃꯤꯡ ꯂꯩꯐꯝ ꯑꯝꯇꯪ ꯈꯪꯍꯟꯕꯤꯌꯨ Samusang Santipurdagi Ningomam Ibutumbi. ꯄꯥꯕꯨꯡ ꯏꯕꯣꯇꯣꯝꯕꯤ ꯀꯔꯤ ꯇꯧꯕꯤꯒꯅꯤ ꯑꯩꯗꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯑꯅꯝꯕ ꯑꯗꯨꯝ ꯊꯤꯖꯕꯅꯦ ꯑꯗꯣ ꯉꯁꯤꯁꯨ ꯁꯩꯔꯦꯡ ꯊꯤꯖꯒꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯁꯩꯔꯦꯡ ꯍꯧꯕꯤꯔꯛꯑꯣ. ꯁꯩꯔꯦꯡꯁꯤ ꯑꯩ ꯏꯁꯥꯃꯛꯅ ꯏꯖꯕꯅꯤ. ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯏꯃꯥ. ꯅꯨꯡꯁꯤꯔꯕꯤ ꯄꯂꯦꯝ ꯏꯃꯥ ꯄꯣꯛꯄꯤꯔꯝꯃꯤ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯌꯣꯛꯄꯤꯔꯝꯃꯤ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯁꯥꯟꯅꯍꯜꯂꯝꯃꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯉꯩ ꯏꯃꯥꯒꯤ ꯈꯣꯝꯂꯥꯡ ꯄꯤꯊꯛꯄꯤꯔꯝꯃꯤ ꯆꯥꯎꯔ ꯁꯔꯦꯞ ꯐꯥꯗ꯭ꯔꯤꯉꯩ ꯈꯣꯝꯂꯥꯡ ꯂꯃꯟ ꯁꯤꯡꯗ꯭ꯔꯤꯉꯩ ꯈꯝꯅꯨꯡ ꯁꯋꯥ ꯇꯥꯟꯈ꯭ꯔꯤ ꯀꯅꯥꯗ ꯏꯃꯥ ꯀꯧꯔꯨꯅꯤ ꯄꯂꯦꯝ ꯍꯣꯏꯗꯤ ꯏꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕꯗ ꯄꯂꯦꯝ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗ꯭ꯔꯕꯗ ꯀꯔꯝ ꯈꯥꯡꯒꯅꯤ ꯅꯄꯥꯔꯤ ꯅꯃꯣꯝ ꯑꯩꯈꯣꯏꯗꯤ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯈꯤꯜꯂꯕꯁꯨ ꯑꯣꯏꯕ ꯌꯥꯗꯦ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯀꯩꯗꯧꯉꯩꯗ ꯍꯤꯔꯨꯏ ꯂꯝꯗꯝ ꯀꯌꯥ ꯆꯠꯇꯨꯅ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯕꯔꯥ ꯑꯣꯏꯗꯦ ꯄꯂꯦꯝ ꯏꯃꯥꯅ ꯃꯍꯦꯜꯂꯤ ꯃꯥꯂꯦꯝ ꯄꯨꯟꯕꯗ ꯏꯃꯥꯗꯒꯤ ꯍꯦꯟꯅ ꯂꯨꯝꯕ ꯀꯅꯥ ꯑꯃꯃꯨꯛ ꯂꯩꯔꯝꯒꯅꯤ ꯄꯂꯦꯝ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗ꯭ꯔꯕꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯦꯡꯊꯥ ꯅꯥꯎꯔꯣꯏꯗꯨꯅ ꯈꯥꯡꯂꯤ ꯍꯦꯜꯂꯤ ꯏꯃꯥꯅ ꯃꯥꯂꯦꯝ ꯄꯨꯝꯕꯗꯒꯤ ꯍꯦꯜꯂꯤ. ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯤꯁ.
थागसरी पाबुंग सैरें याम नुसीबा मा खुदोल तंबिरंबा याम नुंगाइजे होय हाइता थीजबनी याम नुंगाइजे सैरें फजबा मा मयाम पुन्ना तामिनाख्रे मखा ताबा कोलर दा मु खुदोंग चाबा पिजगे Haita Tirini, Haita Digo Tirino, Haita Data way to Miladoba, Haita to Tirajibo, that's Honino, Yari Brabataba, Shoya Yadretaba, Namjararuida Quidi. Haujikine achumba seng bahai ba sanadram ni ko aduna ne achumba seng bahai ba khara tok sinatra dine Wadorida, Manipur. aseng wa chumba satpa yadra kan aseng wa chumba je hainin khalak pa jina haujik ta su kolar imam call tawraga aseng ba haijalami du yengu Yengu, Maming Baka Amde, Kada Power no. adune ba an aseng ba chumba hai ba yadi je mayam loi khangmin na ji Usitrini, my Usitrini, Ming lay from Habu, Harka Put can Mutat Leba, Kanganido, Matangdi, Sakang the Bana, Septo Sala. mathang di thauri na pulla thamji hello Hello, madam. Good evening. good evening aiga Hoy. Yarfu Bisnadi, Komjon Samra, aiga saireng thibi duiro I say, Wari dialogue, Kumba, Mati, and Tatojage. I sing Basum Bayam Hagero Jade. aseng ba chumba hai ba police na pha laksani ko akhoi di yaw ngam jaroi Hoy. I could get Nimaina 10 years. Low Basalam Dagi, Matienta Tozage, Bishop Maika, Wari Sanavi. Hogjarage, how biro Bishnu Priyana. Amam Angan Sinava Loidri, Nong Tinangan Drivani, Hatsanaga, Nambidabaga, Aingban Sina Yeraga, Ken Hataba Popoyai. Even the Zanguran Hakan Tina, Patak Bikibana Paridra. Tabira Brau Aina Hajari Vesibo Nimaina Kanano Hari Vese, Vishnu Priya or Mane, Kari Haiba, Vishnu Priyana. Yari Halakban Mitagi, Wakal Amagi Park the Tauguna, Patam Chopada Lavani. Karimata Kambi Darbara, Nasi Ahing, Monshoiba, Krishna Kauguna, Tigna Hina Amuk Kap, Harauna, Amuk Nok, Amuk Gyan Yaudana Wantalay, Nikuba of Hauba, Watai Bidre, Kabirasna, Amuk Hairi, Ninkina Potazerga, Pagani, Nimaina, Vishnu Priya, Aisa Sumarak Maraka, Unomachi Kangi, Adubu, Isani Sabu, Haza Bangamdre, Kanano Amana Ibu, Bunda, Kobutuna Tori, Mikia Lakuna Naka, Hillary, Awaba Konzialna, Tatana, Yankari, Aigi, Ninsing Bigi Pangal, Mangi, Pankakumba Wikre, Lechin Tanglava, Nintam, Tabal Gumke, Naiko Vishnu Priya, Ai Toshi, Madi, Kangdabra, Vishnu Priyana. Kariki Kangdage, Imadi Nimitsupa, Tapuna the Lady Vani, Adongi Wakanda, Nasi Ahingsu, like a Nedam Livani, Tomukigi Haidana, Tebuki Haidana, the Chin for the Mangari. Nimina Adu Ma Yamna, Warini, Kangre Torise, Ayasi, Nakoibu Wahan, Nabata, Kopatara, Vishnu Priyana, Adugumawado, Takiragano, Nangina Nai Javada, Nangi Shabab from Javada, Egum Lai Kadi, Kanama, Kanjarivani, Lady Haina, Kanglasi Munda, Nyaktan Tina, Wata Virero, Nimaina, Amuk Hairi. Nang Kota Zero, Aidi Mocha Lairemidi, Nongalandagi, Preserve Uda, Otuna Noikre, Otono Inkre, Masina Potavo Ere, Nangdi Noiba, Otabra, Vishnu Priyana. Aidi Karigan Waitani, Ibuna Naka, Inakta Levirabada, Nimaina, Aibu Nanga Yamna, Unshirava,
इनाक्तिगी मिटुब अमा फाउबा लामना लेनिंग्रे नत्रा विष्णुप्रियाना हौजिक लेरिबा असिगुमना पुंसी चुप्पा लेजब फंगलबदी विष्णुप्रियागी मपोकपु कनाना तानबा ngangबदगे निमायना अदुबु विष्णुप्रिया नंग खंग्रमाले नुंसिबगी अयुब थाकि कायनबनी श्रीमती राधिकाना कायन मैचाक लांगबदगी श्री कृष्णबु तसेंग मागी ओइजबा फंखिबनी मता मते असिदा निरामैनिदा गेसरगे मखा मथिंग तोजरगे ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯔꯥꯁ ꯂꯤꯂꯥ ꯃꯇꯦꯛ ꯑꯃ होय ꯁꯥꯟꯅꯕꯤꯔꯝꯕ निरामैनि बिजु थागतरी ꯊꯥꯒꯠꯆꯔꯤ ꯑꯩꯒꯤꯕꯨ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯀꯣꯂꯔ ꯑꯃ ꯑꯅꯤꯒꯨꯝꯕ ꯂꯧꯈꯠꯆꯔꯒ ꯂꯣꯏꯁꯤꯟꯒꯦ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤ ꯂꯥꯏꯚꯇ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨ ꯂꯣꯏꯕ ꯐꯥꯎꯕꯗꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯔꯦꯗꯤꯑꯣꯗ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯔꯦꯗꯤꯑꯣ ꯃꯨꯊꯠꯄꯤꯒꯅꯨ ꯑꯩꯈꯣꯏꯅꯁꯨ ꯍꯟꯅ ꯍꯟꯅ ꯑꯗꯨꯝ ꯍꯥꯏꯖꯕ ꯂꯥꯎꯖꯕꯅꯤ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯂꯥꯏꯚ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯑꯗꯨꯝ ꯄꯛꯇꯕ ꯑꯗꯨꯝ ꯈꯔ ꯍꯦꯟꯖꯤꯟꯈꯤꯕ ꯗꯥꯏꯂꯣഗ് ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯃꯁꯤ ꯇꯥꯕꯤꯔꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯐꯖꯩ ꯐꯖꯗꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯕ ꯁꯤꯁꯨ ꯇꯥꯕꯗ ꯃꯌꯥꯝ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯑꯗꯨꯅ ꯍꯥꯏꯕꯤꯗꯕꯗ ꯈꯤꯇꯪ ꯃꯌꯥꯝ ꯐꯖꯅꯕ ꯃꯌꯥꯝ ꯅꯣꯛꯅꯕꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯇꯧꯖꯔꯛꯏꯕ ꯀꯣꯜ ꯇꯧꯔꯒ ꯍꯦꯛ ꯍꯥꯏꯕ ꯉꯝꯗꯕ ꯍꯩꯔꯁꯨ ꯎꯠꯊꯣꯛꯄ ꯉꯝꯗꯕ ꯃꯌꯥꯝ ꯂꯩꯔꯤꯅꯤ ꯑꯗꯨꯅ ꯇꯧꯖꯔꯒ ꯀꯩꯒꯨꯝꯕ ꯑꯃ ꯍꯥꯏꯗꯧ ꯋꯥꯅ ꯍꯥꯏꯔꯝꯗꯕ ꯍꯥꯏꯔꯣꯏꯗꯧꯕ ꯍꯦꯛ ꯍꯥꯏꯗꯣꯛꯈꯤꯕ ꯀꯣꯜ ꯇꯛ ꯂꯥꯎ ꯐꯪꯕꯗ ꯑꯗꯨꯝ ꯊꯣꯛꯇꯕ ꯅꯠꯇꯦ ꯊꯣꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯛꯃꯤꯟꯅꯁꯤ ꯃꯊꯪꯒꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯝꯇꯪ ꯂꯧꯈꯠꯀꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯤꯁ ꯑꯩ ꯈꯦꯡꯃꯟꯗꯒꯤ ꯂꯥꯡꯂꯦꯟ ꯇꯣꯜꯂꯁꯦꯟ ꯏꯆꯦ ꯂꯥꯡꯂꯦꯟꯇꯣꯟ ꯀꯩꯅꯣꯗꯣ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯗꯣꯅ ꯍꯪꯉꯤꯗꯣ ꯈꯪꯉꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯑꯣ ꯈꯪꯉꯦ ꯑꯗꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯏꯕ ꯑꯧ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅꯕꯨ ꯂꯩ ꯇꯥꯈꯤꯗꯕ ꯃꯋꯥ ꯃꯄꯥꯎ ꯇꯥꯈꯤꯗꯕ ꯀꯨꯏꯔꯕ ꯑꯗ ꯏꯆꯦ ꯂꯥꯡꯂꯦꯟꯇꯣꯟꯒꯗꯤ ꯅꯛꯅꯕꯅꯤꯅ ꯍꯪꯉꯤꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯀꯩꯗꯧꯕꯤꯗꯣꯏꯅꯣ ꯇꯧꯕꯤꯔꯛꯑꯣ ꯍꯦꯛꯇ ꯃꯌꯥꯝꯅ ꯗꯥꯏꯂꯣꯛ ꯇꯧꯅꯕꯁꯤꯗ ꯑꯩꯁꯨ ꯗꯥꯏꯂꯣꯛꯇꯣ ꯐꯥꯕꯣꯏ ꯐꯥꯗꯕꯣꯏ ꯑꯝꯇ ꯇꯧꯔꯛꯀꯦ ꯇꯧꯅꯤ ꯉꯁꯤꯗꯤ ꯈꯪꯗꯦ ꯀꯣꯂꯔꯁꯤꯡꯁꯤ ꯖꯥꯠ ꯖꯥꯠꯅꯦ ꯍꯣꯏ ꯍꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯒꯤꯁꯨ ꯍꯧꯖꯔꯛꯑꯒꯦ ꯍꯧꯕꯤꯔꯛꯑꯣ ꯇꯥꯅꯤꯡꯗꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯔꯦꯗꯤꯑꯣ ꯃꯨꯊꯠꯄꯤꯌꯨ ꯑꯅꯛꯄꯗ ꯂꯁꯤꯡ ꯍꯦꯛ ꯂꯩꯔꯒꯅ ꯃꯦꯟꯁꯤꯜꯂꯨ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯏ ꯍꯥꯏꯇꯥꯏ ꯍꯧꯖꯔꯛꯑꯒꯦ ꯑꯗꯨꯗꯤ ꯍꯧꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯏ ꯉꯁꯤꯗꯤ ꯈꯪꯒꯅꯤꯗꯣ ꯇꯦꯜ ꯑꯃ ꯀꯥꯞꯀꯦꯕ ꯏꯇꯩꯃ ꯀꯩꯅꯣ ꯅꯅꯥꯇꯣꯟꯒ ꯏꯆꯥꯎ ꯆꯥꯎꯔ ꯏꯁꯨꯛ ꯁꯨꯛꯑꯒ ꯇꯧꯔ ꯂꯩꯔꯤꯗꯨꯕꯣ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯐꯤ ꯁꯨꯔꯤꯁꯤ ꯎꯗ꯭ꯔꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ ꯏꯇꯩꯃ ꯑꯩꯒꯤ ꯁꯤ ꯐꯨꯔꯤꯠꯁꯤ ꯑꯝꯇꯪꯒ ꯌꯥꯎꯕꯤꯔꯝꯃꯨꯕ ꯏꯇꯩꯃ ꯍꯣꯏ ꯍꯣꯏ ꯐꯅꯤ ꯏꯕꯨꯡꯉꯣ ꯅꯌꯥꯝꯕꯅꯦꯅ ꯇꯧꯔꯤꯗꯨꯅ ꯍꯣꯔꯦꯟ ꯂꯥꯛꯑꯅꯤ ꯐꯤ ꯁꯨꯕꯗ ꯃꯆꯨ ꯇꯥꯏꯒ ꯇꯥꯗꯦꯒ 이슈 따위가 따대가네 샤울랑랑가나 ꯑꯩꯅ ꯋꯥꯅ ꯋꯥꯅ ꯁꯨꯔꯒ ꯐꯖ ꯐꯖꯅ ꯏꯁꯇꯤ ꯇꯛ ꯇꯛꯇꯅ ꯆꯠꯍꯜꯂꯤꯁꯦ ꯃꯥꯅ ꯅꯨꯄꯤ ꯀꯣꯏꯅꯕ ꯑꯣꯏꯕ ꯇꯥꯔꯦ ꯑꯩ ꯐꯖꯕꯤ ꯀꯔꯤꯅꯣ ꯑꯗꯨꯗ ꯆꯣꯏꯔꯣꯜ ꯂꯣꯜ ꯂꯩꯔꯤꯗꯣ ꯂꯥꯛꯑꯣ ꯑꯩ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯝꯇ ꯊꯛꯀꯦꯅꯦ ꯍꯟꯕꯤꯔꯛꯑꯕ ꯏꯕꯨꯡꯉꯣ ꯃꯇꯥꯡ ꯆꯥꯅꯁꯨ ꯍꯜꯂꯛꯏꯀꯣ ꯅꯪꯅ ꯊꯕꯛ ꯆꯠꯄꯁꯤꯕꯨ ꯃꯤ ꯈ꯭ꯋꯥꯏꯅ ꯆꯠꯄꯒ ꯃꯥꯟꯅꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯃꯤ ꯈ꯭ꯋꯥꯏꯅ ꯆꯠꯄꯗꯤ ꯑꯣꯐꯤꯁ ꯃꯇꯝ ꯆꯥꯅ ꯆꯠꯂꯤ ꯁꯣꯝꯒꯤ ꯏꯕꯨꯡꯉꯣꯅ ꯆꯠꯄꯗꯤ ꯃꯌꯥꯝ ꯆꯠꯅꯗ꯭ꯔꯤꯉꯥꯏ ꯆꯠꯈꯤꯕꯗꯨꯅ ꯅꯣꯡꯌꯥꯏ ꯌꯧꯔꯀꯥꯟꯗ ꯍꯦꯛ ꯍꯜꯂꯛꯄꯁꯤꯕꯣ ꯀꯔꯤꯅꯣ ꯃꯤ ꯐꯖꯕꯤ ꯅꯪꯕꯣ ꯁꯤꯗ ꯌꯥꯎꯔꯝꯃꯤꯁꯤ ꯀꯩꯅꯣ ꯍꯥꯏꯌꯣꯕ
Sida yaurami kaino hayoba. Hello? Oh. Che, Siti, Karino was dead yaurami. Karino mi Pazabi Nangbo. Gianta o Mienta, I high Mishemi. Marup ne, Marup Yai Madoma, Siti do Iba Haitriana, Aina Ibi. Ista Tawaima bungo nang udra di laingam de haizibo itau girane se chibo itau girane Tawaima bungo nang udra di laingam de haizibo se aina pisu chudana wa na isti takna ta tham dana nana chakpaji nang natu koina bro nang nupi koina bra ba haiwa ba nang nupi koina bro ba phajabi nang bu gyal amta ditago mi phajabi aigi natti mi ado Marup tuna she iba haitedana aibo amukta ibigo adana haidana aina irubai wani minangbo Miss Haida lo sanjarage थागसरी चे याम फजबा डायलॉग नि फजबनी कोई चे फजै फजबदुनबु मयाम तहनगे न तौरइने अदुनेबा अदु ngसाइनि चेना इंगित लम पिरमु याद्रो इंगित तो सुमनोइदि इंगित पिद्रजु याम खंगनबदुदा फजबिया न तौरकदौनि सोमदगी अमता ngai khomi nangbo imanabagi nemi chi thidona kari kanai na manaba ha kanai na manaba no ba karamba na manabagi chi thi noi ba ha he haijilam toine ba chau khino kari sau ba ha kari sau ba noi ba ai na masida phi chu dana isti tak da thare aduga di nangdi na tu koi ba sat proi ba ha na tu koi ba sat proi ba Fajabi nang bo amta sau khino mi she kari sau bo no kando le na thijalle kari sau noi ba na bai bo nang ko थागसरी डायलॉग तो फजाबनी थैंक यू इसे थागसरी इसे ना रोइबो कॉल होई जरागे आसीदी कोलर अरोइबा ओइजग्रे लखसद्रे मैम थागसरी मिस निमला गनो फतबी अतदि सारमु गदोरगे सादोइने ड्रेस अप तौरिये फतबि साबि ओइमा मैम लेंगदन अत लयु मची लेंगदना मिस निमला फतबी साबै ड्रेस अप तौरी आइसे ऑफिस तगी हलकबा सादोइने बा अदुनने सना अचौबा म याली मैम अदुना आई सना चौबसे गिफ्ट पिबिरपने ngasi yorapane Delhi dagi haudara damni keno sige loinana haurasira सना चिनबा लोइरबो सना चिनबा लोइरे होइमा कमाइ तौनि सिदे मैम फतबी सादोइबो सक्ताजे येंगनिंद्रो आई नोनिंग सिदोरेदा इथंता फतबी सादोइनी मंदा मालो थोलक तोरी तोरी
ꯌꯥꯝ ꯅꯣꯛꯍꯜꯂꯛꯀꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯃꯁꯤꯗꯤ ꯈꯪꯒꯅꯤ ꯁꯛ ꯊꯣꯛꯇꯕꯤꯗ ꯇꯧꯖꯦ ꯍꯥꯏꯔꯣ ꯁꯛ ꯊꯣꯛꯑꯒ ꯇꯧꯖꯦ ꯀꯩꯅꯣ ꯍꯥꯏꯔꯣ ꯐꯠꯇꯕꯤꯒꯤ ꯁꯛ ꯌꯦꯡꯍꯜꯂꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯇ꯭ꯔꯦꯡ ꯁꯅꯥꯁꯤ ꯗꯦꯜꯂꯤꯗ ꯂꯩꯕ ꯗꯦꯜꯂꯤꯗꯒꯤ ꯈꯣꯡꯖꯣꯝꯗ ꯃꯌꯨꯝ ꯄꯥꯜꯂꯛꯄ ꯄꯥꯜꯂꯛꯄ ꯒꯤꯐ ꯇꯧꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯤꯁ ꯄꯨꯁꯄꯥꯔꯥꯅꯤꯒꯤꯁꯨ ꯒꯤꯐ ꯇꯧꯔꯛꯄꯅꯦꯕ ꯑꯗꯣ ꯃꯥꯗꯤ ꯅꯥꯔꯦꯡ ꯅꯥꯍꯨꯠ ꯇꯧꯗ꯭ꯔꯤꯉꯩꯗꯤ ꯑꯩꯗꯤ ꯅꯥꯍꯨꯠꯆꯗ꯭ꯔꯤ ꯑꯗꯣ ꯑꯩꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯅꯥꯍꯨꯠꯄꯒꯤ ꯇꯧꯈꯤꯔꯣꯏꯅꯅꯦ ꯀꯩꯅꯣꯃ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯆꯍꯤ ꯑꯐꯕ ꯑꯃ ꯌꯦꯡꯉ ꯇꯧꯈꯤꯅꯤ ꯇꯧꯅꯤꯗꯅꯅꯦ ꯅꯨꯃꯤꯠꯀ ꯂꯦꯞꯄꯒ ꯀꯨꯊꯤꯒ ꯌꯦꯡꯉ ꯇꯧꯅꯤꯌꯦ ꯑꯗꯣ ꯃꯌꯥꯝ ꯕꯥꯇꯣꯟ ꯇꯧꯖꯔꯛꯀꯦ ꯅꯥꯍꯨꯠ ꯅꯥꯔꯦꯡꯗꯣ ꯑꯗꯨꯒ ꯌꯥꯜꯂꯒꯦꯅ ꯍꯥꯏꯕꯤꯔꯛꯑꯦꯕ 500ꯗꯩ ꯇꯥꯕꯤꯅꯨ ꯑꯗꯨꯒꯤ ꯃꯊꯛꯇꯤ ꯑꯗꯨꯝ ꯌꯥꯏ ꯃꯊꯛꯇꯤ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯒ ꯇꯥꯕꯗꯤ ꯌꯥꯗꯦ ꯍꯧꯔꯁꯤ ꯀꯩꯅꯣꯒꯤ म्यूजिकसे असाउबगी म्यूजिक मा हापजरागे वारी नुंगाइबै वाने मिस निमला फतबी सारक्तोरे किजरे बो तल्ले म्यूजिक तिखरा लेखलो नुंगान बदगी नुमिताबकने इमुंगसिदा सुरु 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 हेकनेरगा लैबा आइना ऑफिस दगिने हलकपदगी लाकपसिदने कोली कोताइसिनने फेकमद्रिबा ओ मिरेम थाकपा ngamaroye इमुंगसिदा लैबा मिरेम थाकपा ngamaroye लोइना सतबिखरो अखोय खतने नुंगाइना लैजहौरगे कइदौरजानो नहानगी मोय तामोदा हाइबसिने मथत मनाना ताबिबा नते ऑफिस हलकपसिदा वाबसिदने आइने ख्वांगसे टेक्तोरेदा कइदौरगे ना मिरेम थाकपसे वारेदा को कनाबुनो मिरेम हाइदुबो कइदौरगे कोलिका लोइ लंगाइरिजिबो कोलिकसे हलकपसिदा पुसाइ साइरा लैरमबसिदा हेना साइहनबनिदा ऐसे ngasi कोकसे सिक्तना ngहाक पोथारुबने यानी आई अदुम लोइसलके सो इनाउ ने फिरोन होंतोरो यारे यारे अदुम पोथाबिरो आई ननाउ आई अदुम तौजरगे आई अदुम होनजरगे इसे पोथाबिरो ngai khoina हारबनिना इनाउ ना वंगांग खुदिंगी मिरेम थाकपा ngamdre हाइसिबु इनाउ ना हाइनिंगबदो दोंग दोंग हेक्ता हायु कोची कोरांग तौदना हाइबदो सेन थोकपा हाइरगदी आइखोइ इते इनाउ खक्तनिदो इसी होइदी सेन थोकपा नते हाइजरिबा अदुना पैसा से सेन से पुसलाबनिना तौबम थोकपदु इसी होइना खरा तौबिद्रदी कराइदगी युम पानबा यार ngai khoina इनाउ खोइना सेन थोई थबक चटली ऑफिस कारी नसे होय अखोइजु युमसिदा लेमना लैथोकपदि नतेदना युमगी थबा इंघाक अमा अमा हाबी जाबी तौरी मयामसिदि खुइसु हो खुम्बा हैरगा लोइरे इसेनने खुम्बा हैरगा लोइरे खुम्बा हैद्रगदी कदाइदे यारनिगे तुमिना हौदौना चफुंगम हाइबदो अदु हेक तारे इसे इंगना सिगना लैजरम इमुंगसे मौ अखोइ लागने मना मनि नाइबदो नसे पामदे अदुनने इनाउना पामिबदो अहल लमनसिं इमा बाजी तानरगने इनाउना पामिबदो सुने तौसे अदुगा वहाइदो इनाउगी वहाइदो करामे हेमली इमुंगसिदा लैरिबा अहल लमनसिं थाक्सी खासी याउदबगी वंगांग संगांग तौबदो तौनु नुपी अखोइनने युमसे कोइगदौबनी इसेना तौहनबनी कैनो नोंगान मदै नुमिताबा फमदना युंगदना लैरगा आइनो ऑफिस हलाकांदा कोलिक साइरमदी कनाना साउनिंगोइदोइनो इनाउगिसिदी आइंगोंदे हेक्ता हौबगी मवोंगनिने आइनि इसेदनी हाइसखिदे आइसुने इनाउसे वारबनिदो नोंगानबदगी ऑफिस चटलिबनी थबक वाना तौजरुरिबनीनने करी अमते याहनबा नते इमुंगी थबक इंगांगसी ngamnaba dum honaribani masida inaudi office ka bini yumda paisa thopini haidana wangang kangjau hunbadine madudi taw maduna ne tungda solak payam leini ko inaw ise bema tawham thokpadi dum tawbiyu aduga ne aidi ahen ba haijakide yum sida lai horabanina isena lai horabanina isena tawham thokpado tawbiyu haibuani aina office wana halaga sira sairaga leramisibu kanana tawni dana adubu wahai dudi khara kanmandro phaja phajana dum haina bayai कोलिकसे आइना दुम लोइसंदौ लेरबनी नोमतबु इनाउदु याहनब्रने मसिदो हक्सांग खजिक नुंगाइतबगी नेहाक पोथारुबनी यारे यारे मीना लोइ येंगनरगने कनागी मांगजाबनो चलो आइना दुम लोइसंदौ लेरबनी मीगी ममांगदे याम फजदे सिमाइना अवाय खुम तौबसे यारे यारे इमा पाबुंदा हाइरगने कइनो कइनो आइने तोंगान सारानी सुमाइ तौबदी सुंगम ngमरoi तोंगान सारानी हाइ खांगी खांगी इनाउना तोंगान जानिंगबगी हौरइबा इहौनि हाइबसिसुने नसेमुना खंगी अदुबु अखोइनादि हेक्ता ngamba natedo ओ खंबिरिदो यामना फरे हायेंदिने इमुंगसिदाने खनरगने तोंगान तोंगान जानाबा तारे
ꯍꯣ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯑꯗꯣ ꯇꯧꯕꯇꯕꯨꯅꯦ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯏꯔꯥꯡ ꯁꯥꯒꯠꯄꯗꯤ ꯅꯆꯦꯗꯤ ꯄꯥꯝꯗꯦ ꯅꯨꯄꯥ ꯂꯩꯔꯤ ꯏꯃꯥ ꯄꯥꯕꯨꯡ ꯂꯩꯔꯤ ꯃꯣꯏꯅ ꯐꯅꯤꯅ ꯇꯧꯕꯗꯣ ꯑꯩꯒꯤꯗꯤ ꯌꯥꯗꯣꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯏꯅꯥꯎꯅ ꯄꯥꯝꯃꯤꯕꯗꯣ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯌꯨ ꯏꯃꯥ ꯄꯥꯕꯨꯡꯗ ꯌꯥꯔꯦ ꯌꯥꯔꯦ ꯁꯤꯗ ꯂꯣꯏꯁꯟꯅꯔꯁꯤ ꯍꯌꯦꯡ ꯈꯟꯅꯔꯁꯤ ꯇ꯭ꯔꯦꯡ ꯀꯌꯥ ꯐꯠꯈꯤꯗ꯭ꯔꯕꯅꯣ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯐꯠꯇꯕꯤ ꯁꯥꯔꯣꯅ ꯁꯨꯝ ꯍꯩꯅꯈꯤꯗꯅ ꯐꯠꯈꯤꯔꯣꯏꯗꯅꯤꯀꯣ ꯑꯩꯒꯤ ꯁꯅꯥꯁꯦ ꯃꯌꯥꯝꯒꯗꯤ ꯂꯩꯃꯤꯟꯅꯗꯧ ꯅꯠꯇꯃꯤꯅ ꯈꯪꯗꯦ ꯑꯩ ꯋꯥꯝ ꯍꯪꯒꯦ ꯑꯩꯒꯤ ꯁꯅꯥꯁꯤ ꯐꯖꯕ꯭ꯔꯥ ꯐꯖꯩꯕꯨꯗꯤ ꯍꯥꯏꯔꯛꯈ꯭ರೆ ꯑꯃꯨꯛꯀ ꯍꯪꯒꯦ ꯑꯩꯒꯤ ꯁꯅꯥꯁꯤ ꯐꯖꯕ꯭ꯔꯥ ꯐꯖꯔꯗꯤ ꯐꯖꯩ ꯍꯥꯏꯔꯛꯑꯣ ꯊꯤꯔꯒ ꯊꯤ ꯍꯥꯏꯔꯛꯑꯣ ꯑꯗꯣ ꯂꯥꯏꯞꯇ ꯌꯥꯎꯔꯤꯕ ꯁ꯭ꯅꯦꯙꯥꯁꯦ ꯑꯁꯤꯅ ꯒꯤꯐ ꯄꯤꯔꯛꯄꯅꯦꯕ ꯃꯣꯏ ꯗꯦꯜꯂꯤꯗꯒꯤꯅꯦ ꯈꯣꯡꯖꯣꯝꯗ ꯀꯣꯏꯔꯛꯏꯕ ꯒꯤꯐ ꯄꯤꯔꯛꯑꯕꯅꯤꯅ ꯅꯥꯍꯨꯠ ꯅꯥꯔꯦꯡꯁꯨ ꯂꯥꯛꯀꯗꯕ ꯈꯪꯉꯕ ꯑꯩꯈꯣꯏ ꯁꯣꯃꯤꯇꯥꯒꯤꯗꯤꯅꯦ ꯅꯥ ꯍꯨꯠꯇ꯭ꯔꯤꯌꯦ ꯑꯗꯨꯏꯗꯨꯅꯅꯦ ꯃꯥꯗꯤ ꯁꯤ ꯌꯥꯟꯒꯤꯔꯣꯏꯌꯦ ꯅꯥ ꯍꯨꯠꯂꯀꯥꯟꯗ ꯌꯥꯅꯤ ꯑꯗꯣ ꯅꯥ ꯍꯨꯠꯄꯒꯤ ꯕꯥꯇꯣꯟ ꯇꯧꯔꯛꯀꯅꯤ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯐꯖꯩꯌꯦ ꯁꯅꯥ ꯐꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯈꯨꯂꯥꯏꯕꯣꯏꯅ ꯄꯤꯔꯛꯄꯗꯨ ꯅꯠꯇ꯭ꯔ ꯏꯅꯦ ꯄꯥꯕꯨꯡ ꯃꯗꯨꯆꯟꯗ꯭ꯔ ꯁꯔꯝ ꯑꯔꯤꯕꯝꯁꯤꯅ ꯃꯁꯤ ꯁꯤꯜꯆꯔ ꯃꯆꯥꯁꯦ ꯃꯁꯦ ꯀꯥꯔꯟ ꯌꯥꯝ ꯇꯥꯕꯅꯤ ꯃꯁꯦ ꯁꯤꯜꯆꯔ ꯆꯠꯂꯒꯅꯦ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯃꯨꯁꯇꯣꯐꯥꯕꯨꯗꯤ ꯈꯣꯡꯖꯣꯝꯗ ꯉꯍꯥꯟ ꯂꯦꯞꯄꯒꯗꯤ ꯂꯩꯔꯝꯕꯅꯦ ꯑꯗꯣ ꯈꯨꯂꯥꯏꯕꯣꯏꯗꯤ ꯁꯨꯝ ꯊꯦꯡꯉꯦ ꯊꯦꯡꯅꯖꯗ꯭ꯔꯤ ꯑꯩꯁꯨ ꯏꯃꯥꯅ ꯄꯣꯛꯄꯗꯩ ꯎꯖꯗ꯭ꯔꯤ ꯁꯅꯥ ꯐꯖꯩ ꯑꯩꯁꯨ ꯑꯝꯇ ꯌꯦꯡꯒꯦ ꯌꯦꯡꯉꯣ ꯐꯖꯩ ꯌꯦꯡꯉꯣ ꯑꯃꯨꯛꯀ ꯌꯦꯡꯉꯣꯕ ꯐꯖꯩ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯃꯊꯪꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯤꯁ ꯅꯤꯝꯂꯥꯒꯤ ꯍꯥꯏꯐꯦꯠ ꯐꯠꯇꯕ ꯗ꯭ꯔꯃꯥ ꯑꯃꯁꯨ ꯃꯌꯥꯝꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯥꯍꯜꯂꯛꯇꯧꯕ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯝꯁꯤ ꯍꯥ ꯃꯤꯁ ꯅꯤꯝꯂꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯗꯩ ꯐꯠꯇꯕꯒꯤ ꯑꯩꯈꯣꯏ ꯗ꯭ꯔꯃꯥ ꯑꯃ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯇꯥꯕ ꯁꯣꯏꯗꯅ ꯐꯪꯕꯤꯅꯤ ꯀꯩꯅꯣ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯍꯥꯏꯖꯤꯕꯨ ꯀꯩꯅꯣ ꯈꯔ ꯂꯥꯝ ꯊꯥꯗꯣꯛꯀꯦ ꯍꯣꯏ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯊꯧꯖꯜꯂꯛꯑꯗꯤ ꯗ꯭ꯔꯃꯥꯗꯣꯅ ꯈ꯭ꯋꯥꯏ ꯐꯠꯇꯕꯩ ꯗ꯭ꯔꯃꯥꯗꯣꯅ ꯆꯨꯝꯃꯦ ꯑꯗꯨꯕꯨꯗꯤ ꯐꯠꯇꯕꯤ ꯁꯥꯕꯤ ꯌꯥꯝ ꯃꯥꯜꯂꯦ ꯃꯥꯟꯕ꯭ꯔꯥ ꯁꯥꯕ ꯃꯥꯟꯕꯩ ꯋꯥꯅꯤ ꯐꯗꯤ ꯐꯧ ꯍꯥꯏꯌꯣ ꯃꯥꯟꯕꯩ ꯋꯥꯅꯤ ꯈꯪꯕ꯭ꯔꯥ ꯈꯨꯐꯝꯗꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯒꯠꯆꯔ ꯂꯣꯏꯔꯦ ꯑꯗꯣ ꯑꯝꯇꯪ ꯅꯣꯡ ꯅꯨꯃꯤꯠ ꯑꯝꯇꯪ ꯐꯝꯃꯤꯟꯅꯔ ꯈꯪꯉꯤ ꯀꯌꯥꯝ ꯐꯒꯦ ꯀꯌꯥꯝ ꯐꯠꯇꯒꯦꯗꯣ ꯑꯩꯗꯤ ꯃꯥꯏ ꯍꯥꯏꯁꯤ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤ ꯉꯁꯤꯒꯤꯗꯤ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯕꯒꯤ ꯑꯌꯥꯕꯗꯨ ꯂꯧꯖꯔꯤ ꯄꯨꯝꯅꯃꯛ ꯂꯥꯏꯚ ꯆꯥꯠꯇ ꯂꯩꯕꯤꯔꯤꯕ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯗꯥꯏꯃꯟ ꯇꯤꯚꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯈꯤꯕ ꯀꯣꯂꯔꯁꯤꯡ ꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯊꯧꯔꯝꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯝꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁꯣꯝ ꯑꯃꯗꯤ ꯅꯤꯔꯃꯂꯥ ꯊꯥꯡꯖꯃꯅꯤꯅ ꯈꯨꯔꯨꯝꯖꯔꯤ ꯏꯁꯇꯔꯟ ꯂꯤꯂꯤ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔꯒꯤ ꯑꯅꯧꯕ ꯑꯦꯖꯦꯟ ꯃꯉꯥꯒꯤ ꯃꯐꯝ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ ꯏꯁꯇꯔꯟ ꯂꯤꯂꯤ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔ ꯄꯥꯝꯕꯤꯕꯁꯤꯡꯅ ꯄꯨꯡꯗꯣꯡꯕꯝꯒꯤ ꯑꯣꯏꯅ 8131915180 ꯂꯩꯇꯦꯡ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯄꯨꯡꯗꯣꯡꯕꯝꯗꯒꯤ ꯐꯪꯕꯤꯒꯅꯤ ꯑꯅꯤꯁꯨꯕ ꯑꯦꯖꯦꯟꯅ ꯋꯥꯇꯔ ꯋꯥꯜ ꯀꯥꯟꯆꯤꯄꯨꯔ ꯏꯝꯐꯥꯜ ꯋꯦꯁ ꯃꯣꯕꯥꯏꯜ ꯅꯝꯕꯔ 7005256034 ꯑꯍꯨꯝꯁꯨꯕꯗ ꯈꯣꯡꯉꯥꯝꯄꯥꯠ ꯃꯌꯥꯏ ꯂꯩꯀꯥꯏ ꯅꯤꯌꯥꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯏꯝꯐꯥꯜ ꯋꯦꯁ ꯃꯣꯕꯥꯏꯜ ꯅꯝꯕꯔ 8258932950 ꯁꯒꯣꯜꯕꯟꯒꯤ ꯑꯣꯏꯅ ꯕꯦꯂꯣꯅꯥꯁ ꯕꯦꯛ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯄꯨꯈ꯭ꯔꯝꯕꯝ ꯂꯩꯔꯛ ꯃꯣꯕꯥꯏꯜ ꯅꯝꯕꯔ 7005096275 ꯃꯉꯥꯁꯨꯕꯗ ꯈꯣꯡꯃꯟ ꯃꯪꯖꯤꯜ ꯖꯣꯟ 1 Imphal East mobile number 70856587832 Panjaribe ejen manga asi Lily drinking water gi oina inong nong hangdokjaba ejen singi mafam singas de do madomna Eastern Lily drinking water gi damak pau phobiu English singani taragi state award amadi tang tara manga faw gi manungda application WhatsApp ta thabiro akupa marol gi damak 96 Spice Hotel and Resort Wangjing Bazar da laiba hotel asigi pujari cook ama pamjai fast food semba haiba oigadabani thagi tolopna lising tara manga dagina kun fawda pizagani interest laiba miyoi singna lakleba February gi tang tara manga faw gi manungda application WhatsApp ta thabiro akupa marol gi damak 9615 965
922 amuktangana 9615 965 922 Spice Hotel and Resort Dr. Ambedkar National Award Fankraba IBM Sana Embroidery Wool Knitting Kam Vocational Training Center Kwakaitel Ngana Pitongna Akanaba Supam Nompang Kangraba Nupi Singidama Chaliba Chahi English Singani Kunga Mangagi February Thadigi Hoduna Tha Ahungi Amadi Long Term Training Gi Oiba Embroidery Wool Knitting Tailoring Loinana Kankal Tubugi Training Ama Hana Gumna Chahi Asigi Show Hojurgani Arapa Miyoi Singidama Hostel Gi Khudong Chaba Pijari Saliba Tha Asidi Yauba Nangdrabashu Marakta Anoba Bezama Semduna Tambagi Khudong Chaba Pijari Training Loiraba Singna Embroidery Center Asida Thabak Tawagi Khudong Chaba Su Pijari Pambiba Singna Call Tobiu 70054 38121 Loinana 9233835693 Akang naba sit masing kharakatan Khudong chaba si lobiu Lengsin biro IBM Sana Tailoring House Embroidery Wool Knitting Cum Vocational Training Center Kwakatil Nganapi Thong Inkolama Yoncheri Diamond TV gi mamangda point taruk ki Inkolama Yoncheri Akuppa Marol gi damak Makhada pijari ba number asida pau phaubiu 813-188-6283 Amuka hana 813-188-6283 Natragana Diamond TV dagi khangbiba yagani Ingkol ama Yonjari Laibak Lai Gas Agency Opposite Kakching Chumnang Lairakta Laiba Ingkol ama Athubagi Oina Yonjari Ingkol asigi chawwi chang point tara mangani Hena kupamarol gidamak Bijariba contact number asida pau phaubiu 8014-794541 Loinana 9265-433-611 Amuktang Hana 9265-433-611 Sports Authority of India Saigi Maikadigi Kariguma Matang Kanganjari Sports Authority of India STC Kumal Lampak Imphalda Talent Lairaba Sport Person Singh Tonga Tonga Discipline Gi Oina Khangat Nananagidama Session English Singani Kunga Manga Kunga Taruk Ki Pangthok Sagadori Category Sing Adudi Boxing Gida Chahi Taragani Thodi Ne Taranipan Category Residential Nupa Masa Amadi Nupi Masagi Ani Subada Gymnastic Ki Chahi Taradagi Chahi Tarataru Category Da Residential Nupa Masa Singidama Karate Do Chahi Taragani Thodi Ne Taranipan Residential Boys Only Non-Residential Da Both Boys and Girls Sepak Takraw Gidamak Chahi Tarani Thodi Ne Taranipan Residential both boys and girls. Wrestling gidamak chahi tarani thodi ne tarani pan. Residential both boys and girls. Non-residential both boys and girls. Wushu gidamak chahi tarani thodi ne chahi tarani pan. Category residential boys only. Non-residential da both boys and girls. Interest lay biba singna. Website www.nationalsporttalenthunt.com. Hariba sidagi changbiraga khangbiba yagani. Natraga office hour matamda February tang mga digine taramapan English singani kunga mga faubada tanabi. Last date of form submission February gi tang kunga matho English singani kunga mga. Eligible oraba candidate sing conduct tauna na bagidama Sai STC Kumal Lampak Imphalda February gi tang kunteret amadi kunipan ayuk ki pung tarukta pangthok jagani. Khanghan jariba M Ramani Chanu Center in charge Sai STC Imphal. National Amadi State Awardee M